ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯃꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯗꯥꯏꯂꯣഗ് ꯃꯤꯃꯤꯀ꯭ꯔꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡꯅꯆꯤꯡꯕ ꯊꯝꯕꯤꯅꯕ ꯅꯣꯛꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯎꯠꯊꯣꯛꯅꯕ ꯅꯣꯛꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦ ꯄꯔꯃꯦꯁꯣꯔꯤ ꯋꯥꯍꯦꯡꯕꯝ ꯑꯗꯨꯒ ꯕꯤꯃꯣꯜ ꯇꯈꯦꯜꯂꯝꯕꯝ ꯁꯔ ꯃꯍꯦꯟꯗ꯭ꯔ ꯃꯣꯇꯨꯝ ꯁꯖꯤꯗꯥ ꯅꯣꯡꯁꯥꯏꯕꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯂꯥꯡꯂꯦꯟꯇꯣꯅ ꯁꯦꯝ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯐꯦꯁꯕꯨꯛ ꯄꯦꯖꯇꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕꯁꯤꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯟꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯌꯦꯡꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯂꯣꯛꯈ꯭ꯔꯕꯣ ꯀꯩꯅꯣ ꯍꯥꯏꯈ꯭ꯔꯕꯣ ꯍꯜꯂꯣ ꯑꯣꯛꯇꯤ ꯑꯣꯛꯑꯦꯃꯦ ꯇꯣ ꯍꯜꯂꯣ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯉꯁꯤꯁꯦ ꯑꯍꯟꯒꯤ ꯊꯧꯔꯝꯂꯣ ꯀꯩꯅꯣ ꯉꯁꯤꯁꯦ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦ ꯁꯥꯔ ꯇꯦꯂꯦꯟ ꯍꯟ ꯍꯥꯏꯁꯦ ꯆꯍꯤ ꯍꯨꯝꯐꯨꯒꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯗꯤ ꯍꯌꯦꯡ ꯑꯣꯏꯗꯣꯏꯅꯦ ꯄꯥꯕꯨꯡ ꯑꯣ ꯉꯁꯤꯁꯤ ꯇꯦꯂꯦꯟ ꯍꯟꯅꯦꯕ ꯃꯁꯥ ꯃꯁꯥꯒꯤ ꯏꯁꯩ ꯁꯛꯅꯕꯤꯔꯣ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯗꯤꯌꯦ ꯁꯥꯔ ꯉꯁꯤꯁꯦ ꯇꯦꯂꯦꯟ ꯗꯥꯏꯂꯣꯛ ꯑꯗꯨꯒ ꯃꯣꯅꯣꯂꯣꯛ ꯁꯩꯔꯦꯡ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕꯤꯒꯗꯕ ꯗꯥꯏꯂꯣꯒꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯅꯕ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯊꯝꯖꯔꯒꯦ ꯏꯆꯦꯝꯁꯤ ꯑꯗꯨꯗꯤ ꯑꯩ ꯖꯝꯒꯤ ꯑꯗꯨ ꯍꯪꯖꯕꯅꯤꯅ ꯑꯩ ꯉꯔꯥꯡ ꯁꯦꯝ ꯇꯣꯝꯕꯅꯤ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯊꯥꯒꯠꯆꯔꯤ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯥꯏꯍꯥꯛꯇꯪ ꯀꯣꯜ ꯇꯧꯕꯤꯔꯛꯑꯝꯕ ꯏꯕꯨꯡ ꯇꯣꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯉꯁꯤꯁꯤꯕꯨ ꯗꯥꯏꯂꯣꯒꯂꯣ ꯃꯥꯅꯦ ꯗꯥꯏꯂꯣꯒꯅꯦ ꯂꯧ ꯈꯥꯎꯕꯝꯗ ꯂꯩꯔꯤ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯁꯛꯆꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯗꯥꯏꯂꯣꯒ ꯑꯣꯏꯔꯝꯃꯦ ꯉꯁꯤꯗꯤ ꯇꯦꯂꯦꯟ ꯍꯟ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯄꯨꯡ 6 ꯗꯥꯏꯂꯣꯛ ꯇꯥꯔꯛꯄ ꯐꯖꯕ ꯑꯃ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯣ ꯏꯁꯩ ꯃꯌꯦꯛꯇꯣ ꯗꯥꯏꯂꯣꯛ ꯑꯣꯟꯊꯣꯛꯄꯤꯔꯣ ꯍꯜꯂꯣ ꯀꯣꯜ ꯄꯥꯏꯕꯤꯔꯛꯏꯁꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯃꯤꯁ ꯄꯦꯃꯤꯂꯥꯅꯦ ꯀꯩ ꯂꯝꯗꯒꯤ ꯂꯩꯔꯣꯡꯊꯦꯟꯗꯒꯤ ꯂꯩꯔꯣꯡꯊꯦꯟꯗꯒꯤ ꯑꯗꯣ ꯃꯦꯗꯥꯝ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯃꯤꯁ ꯉꯁꯤꯁꯦ ꯈꯪꯗꯦ ꯗꯥꯏꯂꯣꯒ ꯑꯝꯇ ꯇꯧꯖꯔꯛꯑꯒꯦ ꯗꯥꯏꯂꯣꯛ ꯑꯃ ꯐꯤꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯏꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯈꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯗꯣꯏꯔꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯂꯧ ꯈꯥꯎꯔꯤꯕ ꯃꯤꯁ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟꯗꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦ ꯌꯥꯏꯌꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯌꯥꯝꯕꯨ ꯅꯣꯛꯍꯟꯕꯤꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯗꯣꯅꯤꯅ ngasi kari chaloidro sumchiti chakko chaloidro donina takanida ado nang takna kai tawhati ko sumchiti diamond union yam nungai na bilidium tawha kare aidu lidio da taban ngai na ai bi Kolam tau biyo na hai pene
โฟนนั้นในยูทูบไปดูด้วยนะว่าตัวฉากออนเลียนพวกในอันดับตัวบุตรหญิงก็ไม่ไหวนะอันตัวด้วยนะคุณพี่โฟนเลยที่อยู่ในค่ายกันเลยมิสซิดาตุนทำเจอร์ दक्षिणा दुबदुने यारद्रो मिसा करी अखोई YouTube पे के ये बखान दे बको अदु जे अखोई भी करी फोन दो सिबोगा मिसा को जे नाटक के दक्षिणा तो नो ना हाय बदु ते नु न तो होंदे याम नुंगाई थागनचरी तारादि मुख थिजनगि दोनि मिस थिंगोय दरकार लैब पोटनी कैसु गाइदेब मोबाइल फोन सिदि अदुम मयाम पाइनरबा हौजिक मतम द पाइनदबा बो लैत्रमने कैसु गाइदे अनु मिस कैनोम तक हाइजरके हाइबियो इसै संगे बि प्रोग्राम दे छै त सुत्तगे खंजरे जे ओका कुइरबा फंगिद्रबा फोन जे सुपांग फंगदबा कोरियन जेम तो वो पिरो कमाई है ये मिस्टर ला जो मी सबसे के तो वो भी रहो भाई से ज्ञान सकने है बको कोई जो लाउ कुम बदे से जे तो दानन से ने जिबा कोई जो संगा जी तो रो कोई को से के तो तो दी छागा मी सोई की के नो जी अंत सबसे के बुसु काई संगदबा फंगद्रिंगाई दना सके हाय फंगा कादना कमलाक नी पंगहाय दाय कोल से सबनिंग ने संग हजय दुसो कोल फंगदबा मयाम से नंबर से लोई लौरगा खोय नोय तौरा सिरा खंगद्रे तौइस खंगदबा इसै संगदमी अदुसु मो कोल तौरक्ते न नंबर लौबिग्रगा कोल तौरक्ते न हायरक तौ माले हाइदि पिरक तुइसि यामेबा दुना कोलदी याम लौखा तौ नतबनिना बको मैडम नुंगाइजरे अदो सोइदना होनब लेपिगनु सोइदना नोमदी सही सकपा फंगिनी मैडम सु सकपा फंगद्रिगेदा सीबला हागोरी बखंगेदा मसी सीबे वाली याम साने अमुक फंगद्रबा कॉलर सिंगी इसै सकना सी थमजिर खंगदेने तौरसे अदुइ नुमितुम दि कमलाक नि हाइबा हाइबियो अखोगी कोल फंगगा हंजन फंगबजे सिजना दम तौना नसागी मी जी मैम मवोपनिना अदो अमुमु मरक लेखन बियो अदो दुगा मरक तौबिरो ना हाइबियो हाइबी याम नुसिबा पाउजे मैडम गिसे अनुगा वरंगे लीला थारकदो अदैदा अखोगी मव हुम निंगोल अमा लीला दले देब थाबिरो मव हुम निंगोल अमा लैगिबनी दुम थाजरके मतंग जाबदा अदु याम नुसिबने दुम थाबिरो होय होय नुंगाइजरे मैडम अदो इसै सकपगिजु लेपिगनु को ngasi फंगिबा सुमाइना सोइदना नोमदि फंगनी इसै सकि लैत्रो नुमिदांग पुंग 8 मखाइदा लैजै अदुदैदा मैडम सोइदना ओपिरो तौजरके होय होय सोइदना ओपिरो हाइने होरेन दि सोइदना ओपिरो को मिर होय होय अस हे नोंगाला गरा ओपिरक्ते नु हाइरादि कमाइ तौनी याम नुंगाइजरे अमुक तदि ओपिरो मिर होय ओक्सर के हेक्ता खिंजन मिरो रिंग द जलन बिरो आइ तारेने थागतसरी मथंगी कोलर दा मुख खुदोंग चाबा पिजगे फंगबगैना कमलाकनी अनिगा हनगिबा फंगदबजिंगना फंगदे ना हाबिबा सिगी फेसबुक पेज चलाइबिरी हेमानी सगोल सेम फोन तौबदा पाइरक लगा अमुक कक्थत पिख्रे कक्थत पनचदे सोमदा टेक्निकल गितंग असोइबा लैबदगी यूएसबी मरी सुम चिंजनबदा फोन लाइन गे फाउननबजिगी तौबदा तत्खिबनी अखोइना कक्थचब नत्ते हाइजगे हेमानी सगोल ट्राई तौबिरो टेलेंट हन की प्रोग्राम सिदी याम कॉल चिनबा ओइदे दुम सोइदना फंगनी पुनी निंगथौजम तराम नौचरी बुंगचा के आइस थागतसरी मेरा पुनो प्राइमजित हाउबम तराम नौचरी अदुगा यूट्यूब लाइव स्ट्रीमिंग द लाइब्रेरीबा पुमनमक पुसु तराम नौचरी मियाम यामगरे कौहौद्रमनिना केथबी ना हाना मायोकनरे तौइसे मिंग फजरीबा केथबी नंगी केथबमदु ओनरेने अना फजबने दुसो लेसांगथे मेमोरी तराम नौचरी मिस संगबानबे Jeenta Kumar Maru Premita Waikho Huidrom General Goroba Khuman Singha Live Stand Rock
ꯍꯥꯎꯕꯝ ꯂꯥꯡꯂꯦꯟ ꯉꯁꯤꯁꯦ ꯉꯍꯥꯟꯒꯩ ꯎꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯎꯔꯦ ꯊꯦꯡꯅꯔꯦ ꯇꯦꯂꯦꯟ ꯍꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤ ꯉꯁꯤꯗꯤ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯇꯥ ꯋꯥꯏꯈꯣꯝꯅ ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯛꯑꯦ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯅꯣꯛꯑꯦ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯁꯨ ꯒꯣꯔꯣꯕ ꯉꯁꯤꯁꯦ ꯀꯩꯅꯣ ꯀꯔꯤꯅꯣ ꯆꯥꯈꯤꯕꯗꯨꯕꯣ ꯍꯋꯥꯏ ꯀꯥꯡꯇꯛ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯏꯟꯖꯥꯡꯒ ꯈꯔ ꯍꯥꯎꯔꯗꯤ ꯍꯦ ꯑꯁꯨꯃꯥꯏ ꯍꯥꯏꯔꯣꯏꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯏ ꯍꯥꯏꯔ ꯉꯁꯤꯗꯤ ꯉꯥ ꯊꯣꯡ ꯆꯥꯏ ꯀ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡ ꯆꯥꯏ ꯑꯅ ꯍꯥꯏꯗꯣꯏꯅꯦꯕ ꯅꯖꯤ ꯍꯜꯂꯣ ꯋꯥꯍꯦꯡꯕꯝ ꯍꯜꯂꯣ 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 ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯀꯛꯆꯤꯡꯗꯒꯤ ꯁꯅꯥꯇꯣꯝꯕꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯦꯗꯥꯝ ꯁꯅꯥꯇꯣꯝꯕꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ ꯉꯁꯤꯁꯤꯕꯨ ꯃꯦꯗꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯁꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ ꯑꯗꯒꯤ ꯄꯥꯛꯅꯝ ꯑꯃ ꯅꯝꯃꯦ ꯑꯗꯒꯤ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯦ ꯆꯥꯛ ꯂꯥꯝꯃꯛꯇꯣꯔꯦ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯊꯣꯡꯕꯅꯤꯅ ꯑꯥꯎ ꯌꯥꯝ ꯆꯥꯈꯤꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯦꯗꯥꯝ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯑꯣ ꯑꯩꯒꯤ ꯀꯩꯅꯣꯝꯒ ꯍꯥꯏꯖꯔꯛꯀꯦ ꯃꯦꯗꯥꯝ ꯑꯗꯨꯒ ꯑꯩ ꯁꯩꯔꯦꯡ ꯑꯃ ꯊꯤꯖꯔꯛꯀꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯃꯦꯔꯥ ꯊꯥꯁꯨ ꯑꯣꯏꯔꯦ ꯊꯥ ꯁꯤꯔꯝꯗꯥꯏꯁꯨ ꯌꯧꯔꯦ ꯑꯗꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥꯁꯨ ꯄꯥꯡꯈꯠꯂꯛꯇ꯭ꯔꯦ ꯁꯝꯃꯔꯥꯏꯕꯝ ꯅꯕ ꯁꯔꯃꯒꯤꯅꯦ ꯏꯁꯩ ꯑꯃ ꯂꯩꯕꯅꯦꯕ ꯑꯝꯇꯪ ꯊꯥꯕꯤꯔꯛꯑꯣ ꯀꯩꯅꯣ ꯍꯥꯏꯕ ꯁꯝꯔꯥꯏ ꯂꯥꯠꯄꯝ ꯅꯕꯔꯒꯤ ꯏꯁꯩ ꯃꯌꯦꯛꯇꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣ मेरा थादा सखंनब हौरई ꯌꯥꯡꯒꯩꯒꯤ ꯄꯨꯔꯅꯤꯃꯥꯗ ꯇꯧꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯧ ꯂꯩꯕꯅꯤ ꯂꯩꯕꯅꯤ ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯒꯤ ꯃꯦꯗꯥꯝ ꯀꯩꯅꯣꯒ ꯑꯩꯈꯣꯏ ꯍꯟꯗꯛꯃꯔꯛꯁꯦ ꯑꯩ ꯔꯦꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯨꯔꯦꯕꯀꯣ ꯁꯦꯝꯃꯨꯕꯁꯤꯗ ꯑꯩꯈꯣꯏ ꯁꯤꯗ ꯆꯤꯡꯆꯤꯡꯒꯤ ꯑꯃ ꯍꯥꯡꯕꯒꯤ ꯈꯤꯇꯪ ꯅꯍꯥꯟꯈꯩꯗꯤ ꯏꯆꯦ ꯌꯥꯝ ꯂꯌꯥ ꯁꯦꯡꯅ ꯐꯪꯕ ꯑꯗꯨ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯐꯪꯉꯦ ꯉꯁꯤꯁꯨ ꯏꯁꯥ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯁꯥꯔꯒꯤꯗꯨ ꯈꯔ ꯐꯪꯉꯦ ꯑꯗꯩꯗꯤ ꯖꯥꯠ ꯂꯥꯎꯗ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯑꯒ ꯑꯩꯅ ꯏꯃꯨꯡꯗ ꯂꯩꯔꯒꯅꯦ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯆꯦꯅꯦꯜ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯂꯣꯏ ꯆꯤꯡꯆꯤꯡ ꯉꯥꯛꯇ ꯂꯣꯏ ꯐꯪꯕꯗ ꯑꯩꯗꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯉꯁꯤ ꯉꯔꯥꯡ ꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯝꯁꯤ ꯇꯥꯗ꯭ꯔꯦꯕ ꯉꯁꯤ ꯈꯛꯇ ꯇꯥꯏꯌꯦꯕ ꯆꯤꯡꯆꯤꯡꯅ ꯆꯣꯡꯖꯟ ꯅꯩ ꯂꯩꯔꯕ ꯑꯗꯨ ꯆꯦꯅꯦꯜ ꯂꯩꯕ ꯈꯨꯗꯤꯡꯒꯤ ꯆꯤꯡꯆꯤꯡ ꯉꯥꯛꯇ ꯂꯩꯔꯛꯄ ꯃꯦꯗꯥꯝ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯗ ꯁꯦꯠ ꯍꯥꯞꯄꯒꯅꯦ ꯁꯦꯠ ꯍꯥꯞꯄꯒ ꯇꯥꯕꯁꯤꯗꯅꯦ ꯈꯔ ꯐꯔꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯃꯣꯕꯥꯏꯜ ꯇꯥꯃꯟꯗꯅ ꯑꯩ ꯊꯥ ꯑꯃ ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯁꯦꯠꯁꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯃꯣꯕꯥꯏꯜꯒꯤ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯗꯨ ꯍꯥꯞꯄꯒ ꯁꯦꯝꯕꯅꯦꯕ ꯑꯩꯅ ꯑꯗꯨ ꯁꯦꯝꯀꯥꯟꯗꯗꯤꯅꯦ ꯐꯪꯈꯤꯗꯕ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯉꯁꯤ ꯐꯪꯅꯤꯡꯉꯦ ꯀꯥꯟꯁꯤꯗ ꯃꯦꯗꯥꯝ ꯑꯅꯤꯗ ꯍꯥꯏꯒꯦꯗꯅ ꯏꯆꯥ ꯏꯁꯥꯒꯤꯁꯨ ꯀꯣꯜꯗꯨ ꯐꯪꯖꯍꯧꯗꯔꯤ ꯑꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯤ ꯍꯣꯏ ꯆꯤꯡꯁꯤꯡꯒꯤ ꯑꯣ ꯄꯋꯥꯔꯁꯦ ꯑꯩ ꯁꯩꯔꯦꯡ ꯑꯃ ꯊꯤꯖꯔꯛꯀꯦ ꯃꯦꯗꯥꯝ ꯍꯣꯏ ꯊꯤꯕꯤꯔꯛꯑꯣ ꯏꯃꯥ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕꯤ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯋꯥꯖꯕꯤ ꯉꯁꯤ ꯄꯨꯟꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯌꯥꯍꯧ ꯊꯦꯡꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯧꯖꯔꯤ ꯏꯃꯥꯕꯨ ꯇꯠꯇꯅ ꯌꯦꯡꯖꯔꯤ ꯃꯤꯠꯄꯨ ꯄꯦꯟꯅ ꯏꯃꯥ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕꯤ ꯑꯆꯧ ꯄꯤꯁꯛ ꯈꯥꯏꯗꯕꯤ ꯑꯣꯏꯍꯟꯕꯤꯌꯨ ꯁꯣꯕꯥꯁꯀꯨꯝ ꯊꯧꯅꯥ ꯐꯕ ꯍꯤꯡꯍꯟꯕꯤꯌꯨ ꯒꯥꯟꯙꯤꯒꯨꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯟ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯟ ꯏꯃꯥ ꯃꯦꯗꯥꯝ ꯂꯣꯏꯖꯔꯒꯦ ꯃꯇꯥꯡꯁꯤꯗ ꯐꯖꯕ ꯁꯩꯔꯦꯡ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯅꯤꯁꯤ ꯁꯛꯇꯤ ꯈꯪꯖꯗ꯭ꯔꯤ ꯑꯩꯍꯥꯛꯀꯤ ꯐꯣꯟꯁꯤꯀꯣ ꯏꯁꯀ꯭ꯔꯤꯟꯗꯤ ꯅꯠꯇꯕꯅꯤꯅꯅꯦ ꯑꯩ ꯀꯩꯅꯣꯗꯒꯤ ꯔꯦꯗꯤꯑꯣ ꯋꯥꯍꯣꯡ ꯆꯦꯅꯦꯜ ꯑꯗꯨꯝ ꯇꯥꯖꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯔꯦꯗꯤꯑꯣꯗ ꯇꯥꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯖꯩꯕ ꯃꯦꯗꯥꯝ ꯄꯨꯁꯄꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩ ꯌꯥꯝ ꯀꯨꯏꯔꯦꯕ ꯗꯥꯏꯃꯟꯁꯤ ꯇꯥꯖꯔꯛꯄꯁꯤꯀꯣ ꯑꯗꯨꯅ ꯑꯩ ꯍꯟꯗꯛꯇꯤ ꯏꯁꯄꯦꯁ ꯇꯥꯏ ꯍꯥꯏꯔꯀꯥꯟꯁꯦ ꯑꯃꯧ ꯐꯥꯕ ꯌꯥꯗꯕꯁꯤꯗꯅꯦ ꯁꯨꯝ ꯀꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯥꯁꯦ ꯆꯤꯡ ꯇꯧꯁꯤꯜꯂꯛꯄꯁꯤꯗꯅ ꯄꯨꯡꯆꯥꯎ ꯆꯥꯎꯅ ꯑꯩꯈꯣꯏ ꯂꯩꯕ ꯑꯦꯔꯤꯌꯥ ꯖꯒꯥꯁꯤꯗꯗꯤ ꯀꯛꯆꯤꯡ ꯃꯅꯨꯡꯁꯤꯗꯁꯨꯅꯦ ꯍꯧꯖꯤꯛ ꯆꯤꯡ ꯉꯥꯛꯇ ꯂꯩꯗꯅ ꯃꯤꯁꯤ ꯏ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃꯨꯛ ꯏꯍꯧ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯃꯦꯗꯥꯝ ꯁꯤ ꯍꯥꯏꯔꯒ ꯊꯝꯖꯔꯦ ꯃꯊꯪ ꯀꯣꯜꯂꯒ ꯆꯥꯟꯁ ꯄꯤꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯈꯤꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯁꯨ ꯃꯌꯦꯛ ꯁꯦꯡꯗꯅ ꯇꯥꯕꯁꯤꯡꯁꯨ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯅ ꯇꯥꯍꯟꯕ ꯉꯝꯕ ꯍꯣꯠꯅꯖꯒꯦ ꯉꯝꯅꯕ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ
Hello. Taram nokchari ming laifam haibiyu. Oh, Lengthok lengshin kitang tawbiyu. Hello. Hello. Sungta ta khidre. Hello. Call si phang bane batawri se. Call ji am wana phang ga simaina tatkibasini khushi am nungai jade. Nungai jade hai. Incoming voice call from Hello. Hello. Taram nokchari ming laifam haibiyu. Kanagati takin mami isa mami ina daglo kay dito sagat How biro ima. How biro. Aygi mami lai da bido aygi iman lai da bido aygi imani kinam chekido aygi imani masagi damat pada honabada wajagadi ima isa sing tragiro thakiro wajaga ima awat apa laita na honabada wajagadi ima so isa tha samlang isa tha wajagadi ima nasidi nisingla ido nasa ina haukiba matam kaya haukiba sindo nasidi irengana nahola nisingido la ido ima yung tatawa la ito sa akrido do si kuiri adugo kunsibi kauni kainari ima la ido tatawa ima ginatong hil inajaranga nasa akuna ima di kada asuma ukidere ima halay na tanda isagi ni kaina tatawa ni hinitarani lay na isagi awat lapa laydiranga ima nasibi kada ima Asuma ukidre nasagi ni pirangse kangu yadre ima nasibi ima laida bidu ima kimang chipido ay ima ima lesenje Thagachari ima mathangi caller da khudong cha bijage ima kenasna ge saireng hai tare ne yam bhajana thibiramba haningai leitana Seri othokrabra. Seri othokre. Thagachari ma kainasna. Mathangi caller da khudong cha bijage dialogue nungai ba dialogue phajaba ma torakani mi incoming voice call from plus adaga mi kitang yam khatpa ngai khige dialogue se chatnabi hariba inspector tayagi chatnabi hariba ngarang han sandokba episode to adugi chatnabi gi mari leina ba dialogue sing tawjarake Chatnabi gi inspector tayagi dialogue ti tawroi se matam gi chatnabi direct inspector tayagi di tawjaroi aduga khagi mari leina ba haitare ne aduga haifet samna ba haifet sebot mari mairen mari da tawjarake adu mathangi caller lo khachage hello hello yani gi thoron sida daido aten ba amta tawjar imarita hawage hawbiro ima gi mingse aina dum haijare ko poiro dagi koiro dagi ima rita thongju poiro dagi hawbiro ima hawjarage Ansi thongka sida sigi gate mapa sida gari si he sakham jaleba magi ya chawbi si he sakham jan baneba chawbi kai dawrage se nangi gari do lokto nang he sakham jali du kai gi no ba o iti ai sum thambani lokto ani ye babu akhoi ma se ni ga khatna ba phati hairaga khanare kanaga ine chawbi ga hey kai gi no ne lawne nang bo mai lok thok chani aduga ai di chin kan ja bai wa ne ba ni won cha ta di idea de ba akhoi gi pukida nala di ising drain da gi changa idu ti ka mai tok ta ba o aina nati ye sidi o ngangna ranu drain se ai sini khara pauru raga semage ko o khanara nu no ani Kare adu wairadi akwai kanara roi siko kana bana te da kanna bane ba samjare ke ijani Thagachari Imarita ge dialogue se hoi itam yam sa
Incoming voice call from plus. กานาโนมเกาเลยสินะ สินุปีจินะเนี่ยมานาปังบระคังดิมันนิ่งเด็กเกาหรสุตาดีมามังเด็กเกาหรสุตาดี โฮกานาโนจังโง เอสตาดีตารามันเฮมานาโกงจิงหันดิปุ่นพลวันนี้ก็สิเชียงตัวมาในคราตาราเม กะรีโนเนมุรุมุสวเลยให้มาทับเลยจังโงไกลเลยเด้ อิตามีมซาฮันเดกีสักอุบสิบุจักรดอริโรสลาริดอริโร อัสจักรบุษเตียระให้ สักอุบเซฮันเดกติมาวงมันนี่ดักขินากิการิมตะไลเตียจักสักโคมันจามินะบะสิมังไงเลย ไม่เปียมาให้เจริบาดูนี่ดาก็สุเน่อดุมเนมมาตามกิจนาบินี่อดุมจันาบิดอดุมยาวกระดาวบดนี่คุยกินเนี่ยสักบุดิจานี่บุดักขินาดิพังดงมันเรฮันตักสิดิก็ยินว่าสิบ่ก็ยังต้องหัวละรอยดรอก็ยังต้องดงมันดิไอ้น่ะสุก็ยังให้เรดูฮันตักตีการิมจะต้องดงมันเรสักโคมันจามินะบัดนี้ฮันตักตีดักขินาก็กันน้ำจะต้องรวยกันให้เจริบวานี่ดาทับเลยเบียมาสมเด็จจุนเน่ก็ยังพูดบินสร้างตะลาวน่ะสร้างตะลาวนี่ให้ดูนี่อะดูบ่ให้เจริบวานี่ก็ยังต้องพูดนี่เฮกซังบัดดีเนี่ยอีกายจะบันนี้นะไกโนดุมปูรสนี่มวยจุนเนี่ยคุยเลยดิบจิงคุยอิมาหอยบ่าวหอยจุนเนี่ยดุมไกโนดุมลางามดุริปนี่มาเสว่าให้กี่วันนี่บ้าก็ชูอ้อยตระปนี่อิตามีมซาขังเดดะเตาริบะเฮาจิกเลยริบะอิรังสิดะเนี่ยว่าขันกะเสเลยตานะเลยบังอัมดิก็ไม่เต้าบุนุขังดิโอ้หน่วยคุยกี่ว่าขันดะเลยตาดะใบว่าเนี่ยมีอามมัมดิเนี่ยมาสิดาจักรอุสัตปกิมาเกียเชียมดนลอยกระบเน่มวยป่าลาร์กายดูสังดนลอยเนี่ยครับเราแค่น้องพายด้เตารินี่ก็อินโดนีเซียมีกี่เดรสหลังฉันดนะอะไรกี่ให้เกตเธอนะบ้านเอาดนะบ้านลอยเตาหนาริงัดนี่มีอามานี่กี่วันนี่ดานุงไอตีให้ไปวันนี่เฮาสิกี้ดุมจันบิดดุมยาวปังอักตนี่นั่งบูโบดไม่ยาดสุเน่คุยดีอภาบมีดาบดปีนี่ให้รำบังอักตนี่ถ้าดารำได้งักตุดาโอนกีบะฮงกีบะปุกเชนงักตนี่เนี่ยนังบ่อดูวดีไก่โน่นเฮไก่นบุมาเยกมาเงบรอดูเนี่ยให้ป่ะอดูนั่นเนี่ยกุมให้เราเอามาอรสูคุยกีมัดล้างดบิดายามยาวดบิดาชุมให้ไปวานี่มีอามาแต่ทับเอาอินเตอร์บังอันปนเตมีเตอร์อีเจขังเดตามิมซาเฮาจิการเซการีให้ด้วยเนาะว่าขันกะเซตะยางอะดนะโชราเรียนดะเนี่ยเลยกี่บ่อยดันนิ่งกี่ดาว่าขันเซก็ไม่ต้องจากจรามาจ้าบ่ให้ดูดีก็ชุนตับดัสดุมซารีจักรบกีนุงไงบ้าจักรสัตบกีมาเกียเชียมกะปวดเด็กเธอไกปูรกะฮอเรียนอมูดักขินายันเธอไกอุ้งปรกปดสีนี่มีสีกินุงไงบ้าสินี่ให้บ้าไม่ยามนับปามนาริเจอดูบุขังเดอวนบามาดีขณะกระบุดีอุเรให้บุบุเนี่ยปากที่หงกิโรยบ่ไอว่าขันดดีลานลอยดับเนี่ยตอริเซการีโนการีบุตรก็ด้วยโนขังเดอดูบุโดตาเรเนี่ยอดูกุยเนสวาริสานารีตามิมซาอดูมีสุงายเลยเร่คุยบานิชูจัดละสิโอ้จัดละสิล่ะฮัลโหลเวลาไม่ยังเราคุมกันดีกี่ตัววัยคุมนี่ซาร์อาจจะว่าตารามนุจรีการีมาเทลจับมีระเกเวลาไม่ใช่อีรูนแบบพูดมาเยอรมันกูไม่ใช่อันนี้ช่วงเอาให้เรามารวยให้ตาเรนี่เฮาเกจะคงแกดิวปีขี้เกซาตุมรู้ที่พวกที่ตุมมาเมดามนะปุ๊กคำดุตงนะมามังเดลัยว่ามีอุดาว่าให้ฮับปี้รำกุดาว่ามาลีไอ้ยี่เมดามเขาอยู่โอ้คุณกันตัวไม่กับกันเลยนะกันจะเลี้ยงจะเป็นยังไงบ้างหาผมมาเกดิเดี๋ยวสารจะว่าใส่เรื่องอะไรลันทุกปีด้วยอะไรกันนี่มันยามพัฒนาใส่เรื่องอะไรลันทุกปีหรอไอ้ใส่เรื่องมันมีมุชีดรามาตั้มโตอังอาบุญไงลิบกันอาบุญไงเป็นตรุมจันนะไปเรื่องนี้สิดีไอ้สุอาหันอังอากิมาตั้มบุตรไงนั่นเลยก็มุชีดรามาตั้มโตอังอาบุญไงเลยหูเรียวฟันวัปันสิ่งที่ทำยาละบุกลำพัง
amamamta oina masing thiri haukiba thodok singi mikuk singdo angang oidingagi senje chungzaba asangba sanabung matakta dabuk lamangda thokuna wangna paikiba telanka malangi ipo marakta yausang matam orukpada imanaba sangu intong khuding naka thengkiba khungi lampak achobada memidang thaman chongkiba sajibu chairau bana lakpada sak insang pena chaduna chairau singbu kakiba khungi lai harobada uning changna yengkiba nura tariki tangkhun sabagi matang aduda kaya nukkiba inga thagi lawing panthada labuk tamna chatuna imagi haita pata sakiba ingengi kang singada thona thana yaukiba numidang yengkiba kuba isai kaudri kangi kechigi mahau kisna jarama nimitta sanaki marbun pena imanaba singa aduga saki haitut kihom haigu hidong budi yengki makai anigi higilamjen chawraba semai turenda haigu chaba suyare haigu hidong bu hukabadi langban thada katki palem panthau anina sagai gi lawe khaba halaman singda langban gi haisoi meragi duga puja khurumba loiraga bamula pam thakiba uki nimidang sibon thagatpa yengki mana paikiba lamdam do mikuptana kyang di imagi matu indana abo hogi junduda ningon mayangi macha singa ningon chakobu pangthok ki mathen suna sadana dakina bu pibire abuna punu gi lawe balakpada imagi haita pata sakiba kumamagi phau lokoloibada sadu matunda sanaki manab singa inglaba basing thada event tho imunu ira thongi kiba maya paring thangkiba mathen makoi kaya sakiba hairenge angaw malang lakta hangam mapan gi lenan lakta haikha mapan noba mapan kaya da nungsi berlenam liba unam amam tanensi ni nasisu nungsidra matamdo anga udingi wakan mapung phadingai afapada kai no khangdi matamdo amuk lado ru bong sidi nungsingi manatana matamdo adungi anga uri matamdo beda matang sida gi saring machindare sar chawbugi saring su yam phajai yam nungai jai thagasari Thagachari myam pumnamak thawai gi thoi nini mem sa sagol sem aduga kethabi surjitring huidrong from Thagachari liklai itelang lenton surjit Thagachari myam pumnamak mathangi call lokhachage Hello Taram no chari ming laifam haibiu Aina wotagi nim sa ko Madam Taram no chari kari mathel chabi khragi awre ni ngasi diam sange haurom no male sagolai thong sagol hawai mayam na ko sagol hawai se sagol hawai sengna haidamne ngasi de sagolai thonge sagol hawai haidamne aseng bejo ngasi de kain jang jarge sagolai thonge panga yam haine sagolai na sagol hawai na sengna haidaba haida sang baduda samjan boiramnida hoi ado midam kai do biduino saireng am thingagi saireng ama aw hawbiro adudi mida ado saireng gi thing da gadamani da apaina wahi amani da haija hogu haibiu ado medam ni na pari ba hayenga akoi mayang di masadi tam na chat nei gi manong di da medang yani di ma ko chibila ba am tadi chombi chabi ga thagbi da mo ha degi Miss Pusparani ga khoi ibani gi dati adu mo haibiranu yam nungai te ba sayeng de na nungari wari sigi wafam sidi aikoi ibani da amu hana haibiranu na thamjage matung tarakpada kanagumba na hainingba lai taragasu haibiranu Sama sunggoy na naman na lahat ng yam nungai jade ba sounding naktana ko homo om thamamagane ado sum nangjangira puni ado saireng haurage ko hobiro Kung pamilya sibi kayam po nate wata pada pamapam ni pajaba kibiki haurak pam akan ba macha po pini sakti sembi mani gun gitung na pam moy bini
ꯃꯅꯤꯒꯤ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕꯤ ꯂꯣꯏꯁꯟꯖꯔꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯨꯗꯗꯤ ꯀꯥꯎꯕꯤꯒꯅꯤꯀꯣ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯦ ꯑꯩꯗꯤꯀꯣ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯑꯃ ꯍꯥꯏꯅꯤ ꯇꯧꯒꯦ ꯇꯧꯔꯝꯕꯅꯦ ꯀꯥꯎꯈ꯭ꯔꯦ ꯃꯦꯗꯥꯝꯒꯤ ꯑꯩꯗꯤ ꯋꯥꯍꯩꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯔꯤꯒꯨꯝꯕ ꯂꯣꯏꯅꯔꯝꯃꯒ ꯑꯗꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯥꯞꯊꯣꯛꯈꯤꯅꯤ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯍꯛꯆꯥꯡꯁꯤ ꯑꯩꯈꯣꯏꯗꯤ ꯑꯍꯠꯀꯤ ꯄꯨꯛꯁꯦꯅꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯅ ꯀꯩꯀꯥ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯑꯁꯦꯡꯕꯅꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯏ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯂꯩꯃꯤꯟ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯆꯥꯃꯤꯟꯅꯔꯝꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯥꯎꯅꯤꯡꯉꯤꯀꯣ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯏꯔꯤꯅꯦ ꯍꯣꯏ ꯁꯥꯎꯅꯤꯡꯉꯤꯀꯣ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦꯕ ꯑꯩꯈꯣꯏ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯔꯝꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝꯅ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯈꯣꯏꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯥꯎꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯥꯞꯊꯣꯛꯇꯅꯕ ꯑꯃ ꯀꯩꯅꯣ ꯇꯧꯒꯦ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯛꯇ ꯐꯥꯔꯒꯦ ꯑꯅꯛꯄꯗꯩ ꯑꯗꯣ ꯐꯥꯔꯒꯦ ꯑꯅꯛꯄꯗꯒꯤ ꯐꯥꯔꯒ ꯌꯥꯅꯔꯦꯀꯣ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒꯦ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯈꯩ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯨꯛ ꯂꯧꯈꯠꯅꯈꯤꯗꯅ ꯔꯦꯗꯤꯑꯣꯗ ꯂꯥꯎꯊꯣꯛꯎꯕꯗꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯇꯧꯁꯤ ꯑꯗꯨꯒ ꯚꯣꯏꯁ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯇ ꯗꯥꯏꯂꯣꯛꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯁꯤ ꯗꯥꯏꯂꯣꯛꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯅꯣ ꯊꯣꯛꯎ ꯌꯥꯗꯦꯕ ꯆꯠꯅꯕꯤ ꯑꯗꯨꯅ ꯃꯤꯁ ꯆꯠꯅꯕꯤꯒꯤ ꯅꯤꯝꯂꯥꯅ ꯍꯧꯖꯤꯜꯂꯛꯄꯅꯤꯅ ꯈꯨꯝꯃꯛꯇꯣꯏꯁꯦ ꯑꯩꯅꯤ ꯍꯧꯔꯛꯄꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯀꯩꯅꯣꯝ ꯈꯜꯂ ꯍꯧꯔꯛꯇꯣꯏꯅꯦꯕ ꯈꯨꯝꯕꯁꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯝꯗꯣꯏꯅꯤꯅ ꯉꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯂꯨꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯉꯥꯏꯈꯣ ꯋꯥꯆꯞꯇ ꯗꯥꯏꯂꯣꯛꯁꯦ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯦ ꯀꯣꯜꯁꯦ ꯑꯃꯨꯛꯇꯪ ꯂꯦꯞꯄꯤꯅꯕ ꯅꯣꯡꯗꯣꯛꯆꯔꯤ ꯋꯥꯆꯞꯇ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯇꯝ ꯐꯤꯕꯧꯗꯒꯤ ꯁꯣꯛꯆꯣꯝ ꯆꯥꯎꯕ ꯂꯩꯕ ꯃꯦꯗꯥꯝ ꯆꯥꯎꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯎꯀꯥꯕꯤ ꯇꯧꯕ ꯑꯃ ꯆꯥꯔꯦ ꯍꯪꯒꯥꯝ ꯊꯣꯡꯕꯒ ꯎꯀꯥꯕꯤꯒ ꯍꯥꯎꯕꯅꯤꯗ ꯑꯗꯨꯕꯨ ꯀꯅꯥꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛꯅꯣ ꯀꯅꯥꯅ ꯆꯥꯟꯅꯒꯦꯕ ꯑꯗꯨꯕꯨ ꯁꯣꯏꯔꯦꯕ ꯑꯅꯤꯃꯛ ꯂꯣꯏ ꯆꯥꯊꯣꯛꯏꯗꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯦꯗꯥꯝ ꯑꯗꯣ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯑꯩꯁꯦ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ ꯍꯧꯕꯤꯔꯛꯑꯣꯀꯣ ꯃꯦꯗꯥꯝ ꯍꯣꯏ ꯍꯧꯖꯔꯛꯑꯒꯦ ꯏꯆꯦ ꯍꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅꯦ ꯆꯥꯛꯀꯧꯗꯣꯏꯅꯦꯅ ꯇꯧꯔꯤꯁꯤꯕꯨꯅꯦ ꯏꯆꯦ ꯑꯩꯗꯤ ꯆꯥꯛ ꯀꯧꯕꯒ ꯑꯝꯇ ꯆꯠꯂꯔꯣꯏꯗ ꯏꯆꯥꯁꯤꯡꯁꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯦ ꯀꯧꯔꯔꯣꯏ ꯑꯗꯨꯅ ꯃꯇꯝꯅꯒ ꯃꯇꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯔꯣꯜ ꯑꯃ ꯄꯩꯁꯥꯅꯒ ꯃꯔꯣꯜ ꯑꯃ ꯆꯤꯟꯕꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯄꯤꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯑꯗꯨꯅ ꯂꯥꯛꯄꯁꯨ ꯄꯨꯔꯛꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯃꯗꯨ ꯈꯜꯂꯒ ꯀꯣꯟꯅ ꯇꯞꯅ ꯆꯥꯛ ꯆꯥꯔꯛꯑꯀꯥꯟꯗ ꯆꯥꯃꯤꯟꯅꯔꯒꯦꯅ ꯈꯜꯂꯦ ꯏꯆꯦ ꯑꯩꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯀꯧꯕꯤꯔꯒꯦ ꯅꯨꯃꯤꯠꯁꯤꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔ ꯇꯧꯔꯒ ꯍꯣꯏ ꯀꯧꯕꯤꯔꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯧꯖꯔꯒꯦ ꯑꯗꯣ ꯃꯦꯗꯥꯝ ꯀꯩꯅꯣ ꯏꯆꯥꯗ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯏꯃꯥꯒꯤꯁꯨ ꯑꯃ ꯍꯥꯏꯗꯧ ꯋꯥꯠꯂꯤꯕ꯭ꯔꯥ ꯏꯆꯥꯅꯤꯅꯦ ꯌꯨꯝ ꯄꯥꯜꯂꯒꯁꯨꯅꯦ ꯊꯝꯐꯝꯗꯨꯗ ꯌꯦꯡꯕꯤꯒꯅꯨ ꯑꯣ ꯏꯃꯥ ꯌꯥꯝ ꯀꯩꯅꯣꯝꯇ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯖꯒꯦ ꯏꯃꯥꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯝꯗꯗꯤ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯑꯧ ꯍꯥꯏꯕꯤꯒꯅꯨꯅ ꯍꯥꯏꯖꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯨꯝꯕꯁꯦ ꯋꯥꯈꯜꯁꯤ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯗ ꯑꯣꯏꯅ ꯌꯥꯝ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯇꯦꯕ ꯁꯛꯀ ꯋꯥꯔꯤ ꯁꯥꯕꯗꯗꯤꯀꯣ ꯑꯩꯈꯣꯏ ꯇꯥꯖꯒꯦ ꯃꯨꯟꯅ ꯑꯗꯨꯝ ꯇꯥꯖꯅꯤ ꯅꯥꯀꯣꯡꯒ ꯁꯦꯡꯗꯣꯛꯑ ꯇꯥꯖꯗꯣꯏꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯧꯔꯝ ꯇꯧꯔꯤꯉꯩꯗ ꯍꯥꯏꯔꯛꯄꯁꯦ ꯁꯤꯃꯗꯤ ꯍꯥꯏꯕꯤꯗꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯍꯣꯏ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯁꯤꯗꯅ ꯏꯆꯥꯁꯤꯡ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯅꯤꯗ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯊꯥꯒꯠꯆꯔꯤ ꯅꯣꯏ ꯆꯠꯈꯤꯅꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯇꯧꯔꯤ ꯏꯕꯥꯅꯤꯒꯤꯗꯤ ꯀꯔꯤꯝ ꯋꯥꯕꯤꯔꯨꯅꯨ ꯃꯌꯥꯝ ꯗꯣꯟ ꯋꯥꯔꯤ ꯊꯝꯖꯔꯦ ꯑꯩꯒꯤꯁꯨ ꯂꯝ ꯀꯟꯁꯤꯟꯈ꯭ꯔꯦ
ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣꯏꯗꯤ ꯒꯤ ꯗꯥꯏꯂꯣꯛ ꯍꯥꯞꯄꯤꯗ꯭ꯔꯗꯤ ꯅꯤꯡꯊꯦꯝ ꯊꯣꯡꯖꯨ ꯑꯗꯣꯏꯗꯤ ꯍꯦꯔꯥ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯑꯣꯀꯦ 이베마 ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯂꯥꯎꯅꯤ ꯅꯪꯕꯨ ꯁꯤꯗ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤꯅꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯂꯩꯔꯒꯦ ꯍꯦ ꯍꯟꯗꯛꯀꯤ ꯅꯨꯄꯥꯁꯤꯗꯤꯅꯦ ꯐꯩ ꯍꯥꯏ ꯏꯃꯥꯅ ꯅꯨꯄꯥ ꯐꯩ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯣ ꯅꯣꯏ ꯅꯅꯦꯅꯅꯦ ꯂꯣꯏ ꯍꯥꯏꯔꯛꯑꯕꯅꯤ ꯏꯅꯦꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯍꯥꯏꯔꯛꯏꯅꯣ ꯍꯦ ꯅꯃꯥꯟꯅꯕꯤꯁꯤꯡ ꯃꯆꯥ ꯃꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯈ꯭ꯔꯕꯅꯤꯅꯦ ꯍꯩꯃꯥ ꯍꯦꯛ ꯇꯧꯔꯒ ꯂꯩꯊꯣꯛꯇꯧꯒꯤꯗ ꯅꯪꯕꯨ ꯍꯌꯦꯡ ꯀꯅꯥ ꯊꯥꯛꯄꯤꯗꯧꯔꯤꯒꯦꯕ ꯍꯥ ꯀꯔꯤꯅꯣ ꯅꯪꯕꯨ ꯍꯌꯦꯡ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯊꯥꯛꯄꯤꯗꯧꯔꯤꯒꯦ ꯍꯥꯏꯕ 이마나 하리도 이마이 만학다 레하닝드레시로 레하닝드라가나 ꯀꯌꯥꯗꯅꯣꯅꯦ ꯃꯁꯤꯕꯣ 까바라 와이 레그르 콜로리 케노 이스 ngasi maksat pigi keno ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯇꯨꯡꯒꯤ ꯈꯟꯒꯗꯕꯅꯤꯅꯦ ꯅꯪꯕꯣ hera ima haujikpu kayam sangna punsinina ole som leidi keino kai warno ꯀꯌꯥꯗꯅꯣ ꯕꯁꯤꯕꯣ mama mapa leiba ꯁꯤꯕꯨ ꯂꯥꯏ ꯂꯩꯁꯨ macha ꯑꯌꯧꯅ masu ꯇꯝꯍꯟꯗꯅ leiba ꯃꯤꯔꯛ ꯇꯤꯜꯍꯜꯂꯨꯔꯦ aina haisem da tago ba mi macha nupa larik hairaba tolop chauna sarba macha mamau leiraba mama do mapa do ima se nacha gyan tan haige ole som da thamim ꯍꯥꯏ ꯅꯪꯒꯤ ꯋꯥꯗꯨꯅ ꯆꯠꯅꯕ ꯌꯥꯔꯣꯏꯅꯦ ꯍꯦ ꯅꯪꯕꯣ as kai imano sibo ꯆꯍꯤꯗꯨ ꯌꯦꯡꯉꯨꯅꯦ ꯆꯍꯤꯗꯣ ꯑꯝꯇ ꯄꯥꯔ ꯌꯦꯡꯉꯣꯕ ima aigi sahi sida yengbiranu ima nane khaningba khalo sigi wari jima aingonda hawdoranu hek hawdoraba mangon jalak daun natte tung hala dum chakra daun ꯍꯧꯖꯤꯛꯄꯨꯗꯤꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤꯅꯅꯦ ꯐꯅꯦꯕꯀꯣ ꯍꯌꯦꯡꯅꯦ ꯅꯤꯡꯉꯝꯃꯛꯑꯣꯏꯕ ꯈꯪꯉꯕꯣ ꯅꯤꯡꯉꯝꯃꯛꯑꯣꯏꯕ ningam-gera ꯑꯗꯨꯅꯅꯦ darka ta de ꯑꯗꯨꯅ hai ꯌꯥꯔꯣꯏ ꯀꯣ ꯈꯪꯅꯕ ꯂꯩꯔꯦ ꯍꯥꯏꯔꯣ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯅꯅꯦꯅ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥꯗꯨ ꯐꯩ ꯊꯕꯛꯁꯨ ꯑꯗꯨꯝ ꯆꯥꯎꯔꯦ ꯇꯧꯔꯤꯕ nupa dubu aine hekta laigadro ꯃꯤꯗꯕꯨ ꯈꯔ ꯄꯤꯛꯑꯦꯌꯦ is kayadano ima hek lairuro adudi ima ga ne luhoga ne lairuro akhoi dine yajare 시부 깜다우도리바노바 아이보 시보 masak asiga nupa thirini ga ina judmen chadaba si aina leini yarani kana tawri manine ine ka to haido ko mamai chapchani 하이 하이 까란 따우노 나니에도 하이eng lakani haibani lakning lak sanu kaino fazanane phone number do launa thogane khaba kai kamai tabuno ne koi satuji kaiku garden da ko nu ngaimni mayam maza tawgudoiba khangaba chaludoiba lauro noi pangi palonu da chindo haiyeng ne mi mayum da chalaga ne mi gi imu manu thugairuni leiro dum leiro hera ima na dumai hairadi akhoi di adugumba gi wakhal di khanjade khangedana ima yam paningabro ima paningadi ima hek pangro ai hongbirage hai ning themba matang chadana karan torakinu somdane ꯏꯁꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕꯒꯤꯅꯦ ꯃꯁꯤꯗ ꯃꯤꯁꯤꯡꯁꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯆꯍꯤ ꯍꯦꯟꯗꯣꯔꯦꯅ ꯉꯥꯡꯅꯕꯗꯅꯦ ꯃꯥꯏꯁꯦ ꯍꯥꯏꯒꯠꯂ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯅꯆꯥꯁꯦ ꯄꯤꯛꯏꯉꯩꯗ ꯌꯥꯝ ꯈꯠꯂꯤ ꯀꯣ ꯌꯥꯝ ꯈꯠꯈ꯭ꯔꯖꯥꯠꯅꯤ ꯁꯦ ꯏꯃꯥꯟꯅꯕꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯃꯌꯥꯝ ꯃꯌꯨꯝ ꯄꯥꯟꯅꯈ꯭ꯔꯦ ꯑꯩꯁꯤꯅꯅꯦ ꯈꯠꯍꯧꯕꯒꯤ ꯂꯥꯡꯍꯧꯕꯒꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯅꯕ ꯂꯩꯇ꯭ꯔꯣ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯅꯤ ꯑꯔꯥꯡꯕ ꯃꯤꯁꯤꯅ ꯀꯨꯏꯅ ꯂꯩꯕꯅꯤꯅ ꯏꯃꯥ ꯍꯥꯏꯅꯗ꯭ꯔꯕ ꯅꯣꯏꯅ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯑ ꯅꯌꯨꯝ ꯉꯟꯇꯥ ꯄꯥꯟꯊꯣꯛꯑꯒ ꯍꯩ ꯑꯁꯤꯒꯤꯅꯦ ꯃꯃꯥꯡ ꯊꯪꯕ ꯍꯤꯡꯒꯣꯜ ꯃꯆꯦꯁꯤꯗꯅꯦ ꯌꯨꯝ ꯑꯃ ꯁꯥꯔ ꯍꯣꯡꯗꯣꯛꯑ ꯂꯩꯈ꯭ꯔꯣ ꯍꯣꯏ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥ ꯉꯁꯤ ꯍꯦꯛ ꯑꯩꯒꯤ ꯃꯤꯡ ꯄꯥꯟꯕꯤꯔꯣ ꯂꯥꯛꯑꯣ ꯂꯧꯅꯨꯡ ꯁꯪ ꯆꯧꯁꯤ ꯍꯜꯂꯣ alo ꯊꯅꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯛꯆꯨꯝ ꯏꯃꯥꯅꯦ ꯏꯃꯥ ꯊꯛꯆꯨꯝ ꯏꯃꯥ ꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛꯇꯣ ꯏꯃꯥ ꯑꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯤꯃ ꯏꯃꯥ ꯖꯥꯃꯤꯅꯤ ꯀꯩꯗꯧꯕꯤꯗꯣꯏꯅꯣ ꯑꯩꯁꯦ ꯏꯆꯥ ꯃꯈꯣꯟꯗꯨ ꯇꯥꯕꯁꯤꯗ ꯇꯧꯁꯜꯂꯛꯏꯅꯦ ꯅꯨꯡꯁꯤꯗꯅ ꯏꯃꯥ ꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯕꯗ ꯏꯃꯥ ꯈꯣꯏꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯔꯣꯏ ꯇꯧꯔꯤꯁꯦ ꯀꯔꯤ ꯅꯨꯡꯁꯤꯗꯅ ꯏꯃꯥꯒꯤ ꯗꯥꯏꯂꯣꯛ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ
ꯑꯩꯒꯤꯁꯦ ꯐꯗꯦꯕꯒꯤ ꯑꯃ ꯀꯩꯅꯣ ꯇꯧꯔꯒꯦ ꯅꯣꯛ ꯐꯗꯦ ꯄꯜꯂꯒ ꯏꯃꯥ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜꯒꯨꯝꯕ ꯁꯥꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗꯤ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯍꯩꯄꯣꯠꯇꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯗꯥꯏꯂꯣꯛꯇꯣ ꯍꯧꯕꯤꯔꯛꯑꯣ ꯅꯣꯏꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯁꯨ ꯈꯟꯅꯩ ꯑꯗꯨꯝꯗꯤ ꯐꯖꯕ ꯋꯥꯔꯤ ꯁꯥꯎꯀꯣꯅ ꯑꯁ ꯐꯖꯩꯀꯣ ꯅꯪ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯁꯤ ꯐꯥꯎꯕ ꯍꯦꯛ ꯅꯪꯅ ꯏꯜꯂꯤ ꯐꯤꯁꯨ ꯐꯖꯩꯗꯣ ꯑꯗꯒꯤ ꯑꯩꯁꯤ ꯍꯣꯠꯅꯔꯕꯅꯦ ꯐꯖꯕ ꯅꯨꯡꯁꯤꯕ ꯐꯖꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯅꯨꯡꯁꯤꯕꯒꯤ ꯁꯥꯕꯗꯣ ꯅꯨꯡꯁꯤ ꯑꯩꯅ ꯁꯟ ꯃꯄꯤꯟꯖꯥ ꯃꯈꯣꯝ ꯊꯛꯄꯗꯨꯁꯨ ꯅꯨꯡꯁꯤꯗꯣ ꯅꯨꯡꯁꯤ ꯇꯥꯗ ꯑꯗꯒꯤ ꯑꯁ ꯑꯩꯗꯤ ꯅꯨꯡꯁꯤꯅꯦ ꯁꯤ ꯅꯣꯏꯗ ꯂꯩꯕ ꯉꯥꯅꯨꯁꯤꯁꯨ ꯅꯨꯡꯁꯤ ꯍꯣꯏ ꯑꯗꯨ ꯑꯩꯗꯤ ꯇꯤꯜꯍꯥꯏꯈꯨꯝꯕꯤꯁꯤꯁꯨ ꯅꯨꯡꯁꯤ ꯇꯤꯜꯍꯥꯏꯈꯨꯝꯕꯤꯕꯨ ꯈꯣꯡꯄꯥꯛꯅ ꯅꯣꯏꯔꯒ ꯍꯥꯠꯅꯤꯡꯕ ꯇꯤꯜꯍꯥꯏꯈꯨꯝꯕꯤ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯅꯆꯤꯟ ꯊꯤꯅꯨ ꯍꯥꯏ ꯀꯔꯤ ꯅꯪ ꯑꯩ ꯆꯤꯟ ꯄꯟꯕꯗꯤ ꯅꯪ kari pami nang ay sila sa Panyabro pala ka dugige nang kadugige nang ay dang sin pala ka dugige ha nang ay sin sa Panyabro o pala nang kadugan na pala kasi masang ko dugige masih pwede ne nang masampo na ay di tali salay niya pwede Dialogue loidingai noglai si kai doi noi ma kana yengage kana ne yenge dai su no ningwa no da ni da nan hawani kana bado akhoi wa hong radio gi imagine ji hela gi ma am ta oiramdre tawrisi no kodana maro ma nungsi na no iba adagi dialogue na hairiba isai na hairiba araiba imam da na lamdre tawrisi Thagachari ma Jamini call tawbirakpa sabirakpa Ranjana Kuman ID Miss Nimla ju nungsi do nungsi bai wari ima Jamini gi ipom gi ne yam nungai bane tada ID ne tilai khumbi macha ju nungsi bo tada kari Hello? 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 Taram no chari ming lai from hai bio. Hello? Hello Tajare ming lai from hai bio. Hello? Tabi bro. Bro. Tajaye. Ming lai from hai bio. Ang book ki Lakshmi. Hoi. Kai daw biduino. Hello? Tadre. Mataw manda na kangabok si network yam nungay ti tawrisi. Tare. Tabi bro. Tare. Isagi haijaba telen kari daw biduino. Dalo tiempo haijage. Hoi. Kudol tambiyo dudi. Hau yarabo. Hau biro. Sambanaji. Oh, Sambanaji. Kari sino sibo chuta padre sibo. Kari yo tare kari hajima. Lao. Nangbu takaw sa hari graba. Tapos di kanya mako mamagini. As ay mamanda ikaye. Lachin nang tiwan sa kaduwa. Kaya ma, hindi sakara ang sakatubo. Ibong ipaga imari sandali na sakatubo. Karida mo ikaye may nana. Yaro. Nana mo tihoy na chasin. Nang kato yaro. Kaya hindi hasibo. Ay yung nakadori hawangin mo ba? Tato nga mo yun. Ngami ay chasin ma. Yaro ko. Kaya yung hasibo yaro hasibo. Kung mamagini ay chaturi, rakara ang tabataturi, ikam dingin
ꯍꯥꯞꯄꯛꯀꯦꯔꯥ ꯍꯥꯞꯄꯣꯔꯦ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯀꯩꯁꯨ ꯄꯨꯔꯣꯏ ꯏꯃꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯑꯩꯈꯣꯏ ꯌꯣꯟꯕ ꯆꯠꯂꯨꯀꯣ ꯑꯩ ꯌꯣꯟꯕ ꯆꯠꯄ ꯅꯠꯇꯦ ꯏꯃꯥ ꯁꯤ ꯂꯩꯀꯥꯏ ꯑꯃ ꯄꯥꯟꯕꯒꯤꯅꯤ ꯏꯃꯥ ꯑꯩ ꯆꯠꯀꯅꯤ ꯑꯩ ꯉꯝꯃꯣꯏ ꯅꯆꯥꯅꯨꯄꯥꯗꯨ ꯂꯩꯇ꯭ꯔꯁꯨꯅꯦ ꯂꯩꯒꯤ ꯑꯔꯩꯕ ꯁꯥꯕꯁꯨ ꯑꯩ ꯉꯝꯗꯦ ꯑꯩꯒꯤ ꯑꯄꯥꯏ ꯑꯔꯩꯕ ꯈꯔ ꯄꯨꯔꯒ ꯆꯠꯀꯅꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯥ ꯆꯥꯕ ꯆꯠꯄꯅꯤ ꯑꯩꯅꯦ ꯃꯤꯒꯅꯦ ꯃꯤꯃꯥꯟꯅꯅꯅꯦ ꯑꯎꯟꯄꯣꯠꯀꯤ ꯑꯗꯒꯤ ꯗꯈꯅꯥꯒꯤ ꯆꯠꯄ ꯅꯠꯇꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥ ꯆꯠꯄꯅꯤ ꯏꯃꯥꯗꯣ ꯁꯣꯜꯂꯛꯂꯦꯕ ꯑꯣ ꯆꯠꯂꯨ ꯑꯩ ꯅꯪꯒ ꯑꯣꯟꯖꯅꯕ ꯉꯝꯒꯔꯣꯏ ꯃꯤꯁ ꯂꯩꯖꯔꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯗꯥꯏꯂꯣग ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕꯀꯣ ꯃꯤꯁ ꯄꯨꯁꯄꯥ ꯌꯥꯝ ꯐꯖꯩ ꯃꯤꯁꯁꯤꯗꯤ ꯗꯥꯏꯂꯣꯒꯁꯦ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯃꯃꯥꯡꯗ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯅꯦꯕ ꯑꯗꯨꯒꯅꯦ ꯃꯤꯁ ꯕꯤꯟꯗꯤꯌꯥꯗꯣ ꯅꯣꯏ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯤꯁꯨ ꯅꯣꯏ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦꯗ ꯍꯣꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯥꯏ ꯍꯦꯞ ꯅꯣ ꯑꯥꯏꯗꯤꯌꯥꯗꯣ ꯑꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕ ꯗꯥꯏꯂꯣग ꯐꯖꯕ ꯑꯃ ꯍꯣꯏ ꯇꯧꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯖꯔꯝꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯝ ꯃꯥꯒꯤ ꯑꯆꯤꯟꯕ ꯑꯗꯨꯒ ꯆꯠꯇꯕ ꯌꯥꯗꯕ ꯑꯗꯒꯤ ꯑꯗꯨꯝ ꯂꯩꯔꯤꯗꯅ ꯁꯨꯝ ꯆꯠꯅꯈꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯁꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯒ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯐꯥꯎꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯗꯥꯏꯂꯣग ꯑꯃ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅꯤ ꯑꯗ ꯁꯨꯃꯥꯏ ꯁꯨꯝ ꯍꯥꯏꯔꯛꯇꯅꯕ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯁꯝꯀꯛ ꯑꯩꯈꯣꯏꯒꯤ ꯕꯣꯏ ꯁꯣꯅꯤꯌꯥ ꯀꯠꯇꯤꯡꯗꯣ ꯒꯥꯟꯙꯤꯒꯤ ꯁꯝꯀꯛ ꯊꯛ ꯂꯥꯎꯅ ꯀꯛꯊꯠꯄ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯇꯥꯗꯧ ꯃꯥꯟꯗꯦ ꯑꯗꯨꯃꯥꯏꯅ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯜꯂꯁꯤꯔꯁꯨ ꯈꯪ ꯄꯣꯟꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯜꯂꯤꯅꯦ ꯃꯈꯟ ꯃꯈꯟꯒꯤ ꯋꯥꯈꯜꯁꯦ ꯊꯥꯒꯠꯆꯔꯤ ꯑꯃꯔꯣꯝꯗ ꯂꯥꯏꯞꯇ ꯂꯩꯕꯤꯕ ꯃꯌꯥꯝ ꯃꯇꯝ ꯌꯧꯔꯛꯇꯅ ꯃꯥꯏꯁꯨ ꯁꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯅ ꯃꯁꯥꯒꯤ ꯕꯤꯙꯤ ꯕꯤꯙꯥꯇꯥꯅ ꯇꯝꯕꯤꯔꯝꯗꯅ ꯆꯠꯆꯈꯤꯕꯅꯤ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒ ꯍꯥꯏꯕ ꯉꯝꯗꯦ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏꯁꯨ ꯁ꯭ꯋꯥꯏꯗ ꯐꯝꯃꯝꯃꯤꯁꯦ ꯐꯝꯈꯤꯗꯕꯁꯨ ꯀꯅꯥꯅ ꯐꯝꯈꯤꯗꯕꯁꯨ ꯈꯪꯗꯦ ꯑꯗꯣ ꯍꯣꯏ ꯃꯌꯥꯝꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯎꯔꯒ ꯌꯦꯡꯉꯒ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯃꯇꯪ ꯎꯔꯛꯇꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄ ꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯗꯨ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯇꯕꯁꯨ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯐꯣꯡꯗꯣꯛꯆꯔꯛꯏꯅꯦꯅ ꯈꯟꯖꯩ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯆꯟꯗ꯭ꯔꯈꯣꯡꯗꯒꯤ ꯑꯔꯨꯅꯥꯅꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯦꯗꯥꯝ ꯑꯗꯣ ꯗꯥꯏꯂꯣग ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯦꯗꯥꯝ ꯑꯩꯈꯣꯏꯗꯤ ꯂꯦꯡꯉꯔꯣꯏꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯝ ꯂꯩꯗꯣꯔꯕꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕ ꯃꯦꯗꯥꯝꯁꯨ ꯑꯗꯨꯅ ꯁꯨꯝ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯦꯞꯄꯤꯅꯕꯁꯨ ꯍꯥꯏꯖꯔꯤ ꯅꯨꯄꯥ ꯁꯥꯔꯛꯑꯣꯅ ꯀꯟꯅ ꯍꯥꯏꯔꯤ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯍꯧꯒ ꯇꯧꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯋꯥꯎ ꯁꯧꯒ꯭ꯔꯤ ꯑꯃ ꯀꯥꯡꯍꯧ ꯑꯃ ꯁꯧꯒ꯭ꯔꯤꯅꯁꯨ ꯁꯥꯎꯗ꯭ꯔꯦ ꯀꯥꯡꯍꯧꯅꯁꯨ ꯁꯥꯎꯗ꯭ꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄꯅꯁꯨ ꯁꯥꯎꯗ꯭ꯔꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯏꯃꯥꯁꯨ ꯕꯤꯇꯥ ꯑꯩꯈꯣꯏ ꯇꯧꯔꯛꯏꯁꯦ ꯁꯧꯒ꯭ꯔꯤꯅꯦ ꯀꯥꯡꯍꯧꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯅꯦ ꯇꯧꯔꯦ ꯃꯤꯁ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯃꯦꯗꯥꯝꯒꯤꯗꯤ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯁꯤꯗ ꯑꯩ ꯗꯥꯏꯂꯣꯛ ꯑꯃ ꯍꯦꯛꯇ ꯇꯧꯖꯔꯛꯑꯒꯦ ꯑꯃ ꯍꯦꯛꯇ ꯇꯧꯕꯤꯔꯛꯑꯣ ꯑꯃ ꯍꯦꯛꯇ ꯇꯧꯕꯤꯔꯛꯑꯣ ꯍꯧꯔꯣꯔꯥ ꯃꯤꯁ ꯍꯧꯕꯤꯔꯛꯑꯣ ꯑꯩ ꯍꯧꯔꯛꯑꯒꯦ ꯑꯣ ꯏꯕꯨꯡꯉꯣ ꯍꯥꯎ ꯏꯃꯥ ꯑꯣ ꯑꯩꯅꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯀꯣꯟꯁꯤꯗ ꯈꯤꯜꯂꯒ ꯚꯤꯗꯤꯑꯣꯗꯤ ꯊꯝꯃꯦꯒ ꯐꯤ ꯁꯥꯔꯒ ꯇꯥꯕꯁꯦ ꯅꯣꯡꯃꯇ ꯋꯥꯍꯣꯡꯒꯤ ꯆꯦꯅꯦꯜꯁꯦ ꯁꯨꯛꯐꯪ ꯐꯪꯗꯦ ꯑꯗꯨꯅꯅꯦ ꯅꯄꯥꯁꯨ ꯀꯧꯊꯣꯔꯛꯎ ꯅꯇꯩꯃꯁꯨ ꯀꯧꯊꯣꯔꯛꯎ ꯅꯆꯦꯁꯨ ꯀꯧꯊꯣꯔꯛꯎ ꯅꯪ ꯗꯗꯥ ꯍꯣꯏ ꯂꯣꯏ ꯀꯧꯊꯣꯔꯛꯎ ꯐꯣꯟ ꯑꯔꯩꯕ ꯃꯈꯩ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒꯅꯦ ꯀꯅꯥꯅ ꯍꯥꯟꯅ ꯐꯪꯒꯦ ꯌꯦꯡꯅꯁꯤ ꯏꯆꯥꯁꯦ ꯂꯥꯎꯍꯩ ꯅꯝꯁꯤ ꯂꯥꯎ ꯍꯟꯗꯣꯛꯍꯩ ꯑꯉꯥꯡꯒ ꯑꯝꯇ ꯆꯠꯂꯨ ꯐꯣꯟꯒ ꯑꯝꯇ ꯅꯝꯒꯦ ꯑꯁꯨꯛ ꯀꯨꯏꯅ ꯇꯧꯕꯕꯨ ꯁꯨꯡꯐꯪ ꯐꯪꯗꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯏꯗꯣꯝꯆꯥꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯇꯅ ꯀꯧꯔꯤꯗꯨꯕꯣ ꯑꯗꯨ ꯐꯣꯟ ꯇꯧꯕꯒꯤꯗꯃꯛꯇꯕꯨ ꯄꯣꯔꯛꯑꯦꯁꯦ ꯇꯧꯔꯁꯤ
ꯑꯗꯣ ꯅꯝꯕ ꯍꯧꯔꯣ ꯍꯧꯖꯤꯛ ꯑꯗꯣ ꯀꯩꯅꯣ ꯅꯝꯃꯨ ꯀꯅꯥꯅ ꯍꯥꯟꯅ ꯆꯠꯀꯦ ꯌꯦꯡꯁꯤ ꯐꯣꯟ ꯑꯩꯈꯣꯏ 3, 4, 5ꯗꯤ ꯁꯨꯔꯦꯗꯅ ꯅꯝꯃꯛꯎ ꯀꯅꯥꯅ ꯍꯥꯟꯅ ꯆꯠꯀꯦ ꯌꯦꯡꯁꯤ ꯅꯝꯃꯦ ꯑꯣ ꯑꯩꯒꯤ ꯐꯪꯉꯦ ꯑꯩꯒꯤꯁꯦ ꯐꯪꯉꯦ ꯅꯣꯏ ꯃꯌꯥꯝꯗꯣ ꯂꯦꯞꯄꯨ ꯐꯪꯉꯦ ꯑꯗꯣ ꯃꯤꯁ ꯏꯁꯩ ꯑꯝꯇ ꯈꯟꯖꯒꯦ ꯍꯜꯂꯣ ꯑꯗꯣ ꯀꯔꯤ ꯏꯁꯩꯅꯣ ꯃꯦꯗꯥꯝ ꯀꯔꯤ ꯏꯁꯩꯅꯣ ꯑꯣ ꯃꯤꯁ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯈꯛ ꯂꯩꯌꯦ ꯈꯟꯒꯦꯁꯦ ꯐꯪꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯇꯧꯖꯔꯛꯑꯕꯅꯤ ꯑꯣ ꯈꯟꯕꯤꯔꯣ ꯃꯦꯗꯥꯝ ꯑꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯁꯦ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯡꯀꯛ ꯂꯦꯞꯂꯤ ꯑꯗꯨ ꯌꯥꯝ ꯇꯥꯅꯤꯡꯕ ꯑꯗꯣ ꯑꯊꯣꯛ ꯀꯨꯏꯅ ꯃꯦꯠꯄꯁꯦ ꯐꯪꯗꯕ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯃꯤꯁ ꯑꯩ ꯁꯥꯏ ꯆꯦꯟꯖꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦ ꯐꯖꯔꯤꯀꯣ ꯗꯥꯏꯂꯣꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝꯒꯤꯗꯤ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯒꯦ ꯍꯥ ꯃꯦꯗꯥꯝꯒꯤꯗꯤ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝꯒ ꯂꯩꯕꯤꯒꯦ ꯑꯣ ꯐꯣꯡꯗꯣꯛꯄ ꯍꯥꯏꯁꯦ ꯑꯣ ꯃꯤꯁ ꯍꯣꯏꯗ ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕꯤꯌꯨ ꯋꯥꯍꯪꯗꯣ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯇꯥꯔꯝꯒꯅꯤ ꯇꯥꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯍꯪꯕꯤꯔꯛꯑꯅꯨꯅ ꯍꯥꯏꯔꯗꯤ ꯍꯪꯕꯤꯔꯛꯑꯅꯨ ꯁꯤ ꯍꯥꯏꯅꯤꯡꯉꯤ 인절레가 하려고 말리고 나는 인절레이노 미스님 라나가 인전뭐 말이 ꯅꯠꯇꯤꯌꯦ 인전데 미스 ꯍꯣꯏꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯏ ꯋꯥꯐꯝꯗꯣ ꯍꯪꯕꯤꯔꯛꯑꯅꯨꯅ ꯍꯥꯏꯔꯁꯨ ꯍꯟꯖꯟ ꯍꯪꯉꯛꯄꯗꯨꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯕ ꯍꯣꯏ ꯑꯩ ꯋꯥꯈꯟꯗꯅ 미스님 라나가 인절리자라는 ꯈꯜꯂꯨꯔꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯝꯖꯔꯒꯦ ꯃꯤꯁ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝꯅ ꯍꯟꯗꯛꯅꯦ ꯍꯥꯏꯔꯛꯑꯕ ꯈꯪꯒꯅꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯅ ꯁꯨꯝ ꯇꯧꯖꯔꯤꯅꯤꯀꯣ ꯋꯥꯔꯤꯁꯦ ꯑꯗꯣ ꯌꯥꯝ ꯂꯥꯟꯅꯗꯤ ꯈꯟꯕꯤꯕ ꯌꯥꯗꯦ ꯁꯣꯚꯥꯆꯟꯗ꯭ꯔ ꯀꯩꯁꯥꯝ ꯐꯦꯁꯕꯨꯛꯀꯤ ꯀꯃꯦꯟ ꯐꯖꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯈ꯭ꯋꯥꯏꯗꯩ ꯃꯥꯟꯗꯕ ꯑꯃꯅ ꯈ꯭ꯋꯥꯏꯗꯩ ꯃꯥꯜꯂꯦꯅ ꯍꯥꯏꯔꯛꯄꯁꯦ ꯏꯆꯦ ꯖꯣꯏꯃꯇꯤꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯏꯁꯦ ꯃꯤꯁ ꯑꯅꯤꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯔꯛꯄꯁꯤꯗ ꯌꯥꯝ ꯐꯖꯊꯣꯛꯏ ꯀꯔꯤ ꯁꯤꯖꯤꯟꯅꯔꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯌꯥꯝ ꯐꯖꯅꯤꯡꯉꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯅ ꯇꯧꯕ ꯑꯦꯛꯇꯤꯡꯗꯣ ꯈꯔ ꯍꯥꯏꯕꯤꯌꯨꯗꯅ ꯑꯗꯨꯗꯤ ꯏꯆꯦ ꯖꯣꯏꯃꯇꯤ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯀꯃꯥꯏ ꯇꯧꯅꯤ ꯉꯁꯥꯏꯗꯒꯤ ꯅꯣꯛꯄ ꯐꯠꯇ꯭ꯔꯤꯕꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯗꯅꯦ ꯅꯥꯎꯕ ꯃꯃꯩ ꯍꯥꯏꯔꯛꯄꯒꯤꯗꯨꯅ ꯋꯥꯟꯗꯒꯤꯗꯅ ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯊꯣꯛꯑꯦꯒ ꯑꯩ ꯍꯥꯏꯔꯛꯏꯁꯦ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯁꯥꯔ ꯗꯥꯏꯂꯣꯛ ꯇꯧꯔꯛꯎꯏ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯍꯣꯏ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯁꯥꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯈꯅꯥꯎꯁꯦ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯑꯣꯜꯂꯦ ꯉꯍꯥꯟ ꯅꯨꯄꯥ ꯈꯣꯟꯖꯦꯜ ꯑꯣꯏꯔꯤꯉꯩꯗ ꯁꯨꯝ ꯁꯥꯈꯤꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯃꯥꯏꯅ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯗꯤ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯃꯦꯁꯦꯖ ꯑꯝꯇꯪ ꯊꯥꯖꯟꯒꯦ ꯇꯨꯝꯃꯕꯣ ꯇꯤꯡ 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 ꯍꯥꯏꯃ ꯇꯥꯃꯦꯔꯥ ꯖꯥꯎꯒꯤ ꯃꯦꯁꯦꯖꯅꯤꯅꯦꯍꯦ ꯍꯥꯏꯃ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯕꯨ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯃꯦꯁꯦꯖꯁꯦ ꯍꯜꯂꯛꯇꯦꯅꯦ ꯐꯥꯗꯅꯅꯦ ꯊꯦꯡꯅꯗꯅ ꯖꯂꯥ ꯃꯦꯂꯥꯟ ꯁꯥꯟꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯦꯅꯦ ꯇꯨꯝꯈ꯭ꯔꯖꯥꯠꯂꯅꯦ ꯍꯜꯂꯛꯑꯗꯤ ꯐꯅꯤꯗ ꯑꯁ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦꯅꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯇꯨꯝꯈꯤꯕ ꯉꯥꯏꯔꯤ ꯑꯗꯨꯒ ꯑꯁ ꯁꯤ ꯅꯨꯄꯥꯁꯦ ꯇꯟꯖꯥ ꯆꯥꯈꯤꯗ꯭ꯔꯦꯍꯦ ꯍꯦꯛ ꯇꯨꯝ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦꯕ ꯇꯧꯔꯤꯁꯦ ꯍꯣ ꯑꯩꯅꯦ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯝꯇꯪ ꯊꯥꯖꯟꯈꯤꯒꯦ ꯍꯜꯂꯛꯑꯦꯅꯦ ꯑꯁ ꯃꯁꯤꯗꯤ ꯐꯣꯟ ꯍꯦꯛꯇ ꯇꯧꯁꯜꯂꯒꯦꯗ ꯑꯝꯇ ꯃꯄꯥꯟ ꯊꯣꯛꯆꯅꯕ ꯁꯥꯔꯒꯅꯦ ꯑꯩ ꯑꯝꯇ ꯁꯤ ꯅꯨꯄꯥꯁꯦ ꯍꯥꯏꯈꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯃꯤꯀꯞ ꯄꯪꯊꯣꯛ ꯊꯣꯛꯀꯟꯕꯁꯤꯅꯅꯦ ꯇꯥꯃꯣ ꯀꯔꯤꯅꯣꯕ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯁꯤ ꯍꯜꯂꯣ ꯇꯥꯗ꯭ꯔꯣ ꯇꯥꯃꯣ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯇꯨꯝꯃꯤꯕ ꯑꯩ ꯅꯥꯛꯇ ꯇꯨꯝꯃꯨꯔꯕꯣ ꯇꯨꯝꯈ꯭ꯔꯦꯕ ꯇꯨꯝꯈ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯁꯦꯕ ꯇꯨꯝꯁꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯇꯨꯝꯃꯝꯃꯣꯏꯃꯤ
ꯀꯩꯅꯣ ꯋꯥ ꯁꯨꯝ ꯆꯪꯕ ꯁꯥꯔꯒ ꯊꯣꯛꯂꯣꯃꯤ ꯑꯁ ꯑꯩ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯁꯤꯗꯅꯦ ꯂꯩꯔꯤꯁꯦ ꯃꯥꯡꯒꯣꯟ ꯃꯆꯤꯁꯤꯗꯅꯦ ꯌꯦꯅꯈꯥꯁꯤꯗꯅꯦ ꯑꯩ ꯂꯩꯔꯤꯁꯦ ꯅꯪꯅꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦ ꯅꯣꯏ ꯅꯨꯄꯥꯗꯨꯕꯨ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯣ ꯑꯁ ꯑꯩꯈꯣꯏ ꯅꯨꯄꯥ ꯁꯥꯊꯤꯕ ꯅꯠꯇꯦꯕ ꯊꯦꯡꯅꯈ꯭ꯔꯒ ꯑꯩꯅ ꯀꯔꯤꯅꯣꯕ ꯈꯨꯝꯗꯣꯏꯁꯤꯕꯨ ꯑꯗꯨꯗꯤ ꯍꯩꯖ ꯁꯤꯡꯖꯕꯩ ꯃꯈꯥ ꯄꯣꯜꯂꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯩꯁꯤꯗꯤ ꯇꯥ ꯃꯦꯔꯥꯖꯥꯎꯒꯤ ꯃꯃꯤꯡꯁꯦ ꯑꯩꯅꯅꯦ ꯃꯦꯔꯥꯖꯥꯎꯕꯤꯅ ꯊꯣꯜꯂꯤꯅꯦꯕ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤꯁꯤꯅ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣꯅ ꯍꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯁ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯅꯪꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯆꯤꯡꯅꯔꯁꯨ ꯈꯪꯗꯅꯕꯅ ꯀꯔꯤꯅꯣ ꯋꯥꯗꯣ ꯇꯞꯅ ꯉꯥꯡꯉꯨ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯁꯦꯞ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯁꯦꯞ ꯇꯧꯔꯤꯕ ꯍꯣꯏꯅꯦ ꯏꯇꯥꯎ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯇꯧꯔꯤꯃꯤ ꯑꯩꯅ ꯑꯩꯗꯤ ꯏꯆꯦ ꯃꯦꯔꯥꯖꯥꯎꯕꯤꯅ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯤꯗꯣ ꯃꯅꯤꯡꯗ ꯅꯣꯏ ꯅꯨꯄꯤꯗꯣ ꯂꯦꯞ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯁ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯣꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯩ ꯃꯅꯥꯗ ꯍꯦꯠꯐꯣꯟ ꯊꯤꯟꯖꯜ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯑꯩꯅ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯍꯪꯆꯤꯠ ꯑꯝꯇ ꯂꯥꯡꯉꯨꯒꯦꯅ ꯊꯣꯛꯂꯛꯏꯃꯤ ꯏꯁ ꯏꯟꯊꯝꯊꯥꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯗꯣꯏꯅꯦꯅ ꯊꯣꯛꯂꯛꯏꯕ ꯑꯁ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗ ꯀꯣ ꯏꯕꯨꯡꯉꯣ ꯃꯦꯔꯥꯖꯥꯎ ꯑꯩꯗꯣ ꯉꯁꯥꯏꯗꯒꯤ ꯍꯨꯃꯥꯡꯗꯣ ꯁꯧꯕ ꯅꯪ ꯈꯣꯟꯖꯦꯜ ꯇꯥꯗꯕꯩ ꯑꯁ ꯁꯣꯝꯗꯅ ꯑꯩꯅ ꯏꯪꯗꯅ ꯐꯩꯖꯨꯞ ꯂꯣꯟꯗꯅ ꯇꯨꯝꯃꯤ ꯑꯗꯨꯏꯗꯨꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯦꯔꯥ ꯅꯪꯁꯨ ꯉꯍꯥꯟꯋꯥꯏ ꯅꯧꯔꯤꯉꯩꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯧꯒꯤꯗ ꯇꯧꯋꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯦꯁꯦꯖꯀꯥꯁꯦ ꯊꯥꯗ꯭ꯔꯤꯐꯥꯎ ꯍꯟꯕꯤꯔꯛꯄ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯆꯠꯂꯤꯉꯩꯗ ꯈꯪꯉꯦꯗꯅ ꯑꯗꯣ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯁꯟꯇꯣꯛꯏꯗꯣ ꯈꯪꯉꯦꯗꯅ ꯅꯪ ꯇꯥꯗ꯭ꯔꯣ ꯅꯪ ꯅꯨꯄꯥ ꯂꯩꯔꯦꯅ ꯑꯩ ꯅꯨꯡꯁꯤꯔꯛꯇꯕꯩ ꯃꯑꯣꯡꯂꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯅꯨꯄꯥ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯇꯧꯔꯛꯀꯅꯨꯗ ꯑꯩꯁꯨ ꯑꯩ ꯅꯨꯄꯤ ꯂꯩꯅꯦ ꯑꯗꯣ ꯅꯪꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏꯁꯤ ꯀꯩ ꯅꯨꯄꯥꯅꯤꯒꯦ ꯁꯤꯕꯣ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯗꯣ ꯍꯧꯒꯠꯂꯛꯇꯅ ꯂꯣꯏꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯅꯪꯅ ꯁꯨꯔꯨ 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 ꯇꯧꯏꯗꯨꯅꯤ ꯍꯦꯟꯅ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤ ꯇꯥꯔꯦ ꯑꯃꯃꯝꯇ ꯉꯥꯡꯉꯛꯑꯣ ꯑꯩ ꯈꯔ ꯌꯥꯝ ꯉꯥꯡꯉꯛꯀꯦ ꯑꯗꯨꯝ ꯇꯥꯃꯣ ꯃꯦꯔꯥꯖꯥꯎ ꯀꯩꯅꯣ ꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯑꯍꯤꯡꯁꯤꯗ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯉꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯀꯔꯤꯅꯣꯕ ꯅꯣꯡꯉꯥꯟꯕꯒꯗꯁꯨ ꯊꯥꯔꯛꯎꯕ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯍꯌꯦꯡꯗꯣ ꯑꯝꯇ ꯎꯅꯁꯤꯗꯅ ꯀꯩꯗꯧꯕꯩ ꯎꯅꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯐꯥꯅꯔꯝꯅꯦꯕ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯅꯪꯒ ꯈꯪꯅꯔꯨꯕꯁꯦ ꯑꯩ ꯀꯔꯤꯅꯣꯒꯤꯅꯣꯅ ꯈꯜꯂꯤ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯕꯥꯅꯤꯁꯤ ꯆꯦꯜꯂꯦꯅ ꯈꯜꯂꯣ ꯅꯣꯏ ꯅꯨꯄꯥꯅ ꯑꯆꯦꯟꯃꯟ ꯀꯌꯥꯒꯗꯤ ꯍꯥꯏꯔꯛꯀꯅꯤ ꯀꯩ ꯅꯨꯄꯥꯅꯦꯒꯤ ꯁꯤꯗꯦ ꯀꯔꯤ ꯅꯨꯄꯥꯅꯦ ꯁꯤꯗꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯩ ꯉꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯆꯦꯟꯃꯟꯗꯣ ꯅꯪ ꯍꯧꯖꯤꯛꯇꯧꯅ ꯂꯥꯡꯉꯒꯦ ꯍꯥꯏꯔꯣ ꯂꯥꯡꯉꯒꯦ ꯍꯥꯏꯔꯣ ꯑꯦꯔꯥ ꯕꯦꯔꯥ ꯇꯥꯔꯛꯇꯧꯔꯒꯅ ꯃꯄꯥꯟ ꯂꯝꯗ ꯊꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯅꯤ ꯉꯁꯤ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯒꯤ ꯄꯩꯁꯥ ꯂꯩꯔꯕ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯒꯤ ꯄꯩꯁꯥ ꯂꯩꯔꯕ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯅꯤꯅꯦꯍꯦꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯅ ꯈꯦꯠ ꯃꯍꯦꯜꯂꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯐꯥꯔꯒ ꯑꯩꯁꯨ ꯀꯔꯤꯅꯣꯕ ꯃꯦꯔꯥꯖꯥꯎꯕꯤ ꯅꯪꯁꯦ ꯀꯨꯏꯔ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯁꯜꯂꯦ ꯀꯩꯅꯣ ꯅꯪ ꯅꯃꯤꯡꯗꯣ ꯑꯩꯉꯣꯟꯗ ꯀꯧꯁꯜꯂꯛꯏꯗꯣ ꯀꯩꯅꯣ ꯃꯦꯔꯥꯖꯥꯎꯕꯒꯤ ꯅꯨꯄꯥꯗꯤ ꯃꯦꯔꯥꯖꯥꯎꯕꯤ ꯀꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯨꯄꯥꯗꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯍꯤꯡꯁꯤꯗ ꯅꯪꯁꯦ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯦꯔꯥꯖꯥꯎꯕꯤ ꯃꯦꯔꯥꯖꯥꯎꯕꯒꯤ ꯅꯨꯄꯤꯗꯤ ꯃꯦꯔꯥꯖꯥꯎꯕꯤ ꯀꯧꯕ ꯀꯩ ꯀꯥꯏꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯧꯅꯤꯡ ꯀꯧ ꯑꯗꯨꯒ ꯁꯤꯒꯤꯗꯤ ꯊꯝꯃꯒꯦꯕ ꯑꯩꯗꯣ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯕ ꯑꯗꯣ ꯀꯩꯗꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯀꯩꯗꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯎꯅꯁꯦꯕ ꯑꯝꯇ ꯀꯨꯏꯔꯦꯕ ꯎꯅꯗꯕ ꯆꯨꯝꯅꯅꯦ ꯃꯦꯁꯦꯖ ꯊꯥꯅꯔꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯃꯉꯥꯏ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯍꯦꯟꯖꯜꯂꯛꯏꯁꯤꯕꯣ ꯑꯁ ꯑꯩꯅꯦ ꯁꯥꯎꯔꯛꯑꯒ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯀꯅꯤꯀꯣ ꯅꯪ ꯀꯩ ꯅꯨꯄꯥꯅꯦꯒꯤ ꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯔꯟ ꯇꯧꯁꯜꯂꯛꯑꯦ ꯀꯥꯏꯅ ꯊꯣꯛ ꯍꯥꯏꯖꯜꯂꯒꯅꯦ ꯋꯥ ꯊꯣꯛꯍꯜꯂꯒꯅꯦ ꯅꯪꯕꯀꯣ ꯏꯁ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯅꯤꯍꯦ ꯍꯦ ꯀꯣꯛꯆꯥꯎꯕ ꯅꯀꯣꯛꯅ ꯁꯟꯊꯤ ꯍꯥꯜꯂꯒ ꯅꯪ ꯅꯨꯄꯤ ꯀꯣꯏꯅꯤ ꯀꯥꯟꯗꯁꯨ ꯀꯣꯏꯔꯤ ꯅꯪ ꯑꯩ ꯋꯥꯝ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯅ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯋꯥꯝ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯅ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯍꯧꯕ ꯅꯠꯇꯦ ꯅꯪꯅ ꯅꯝꯕꯔ ꯄꯤꯔꯝꯕꯗꯩ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥꯏꯒꯦ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯅ ꯁꯟꯗꯣꯛꯏꯗꯣ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯣ ꯉꯍꯥꯟꯈꯩ ꯁꯨꯝ ꯄꯥꯝꯅ ꯇꯥꯔꯝꯕꯅꯦꯕ ꯍꯟꯗꯛꯀꯤ ꯆꯠꯅꯕꯤꯅ ꯏꯄꯤꯁꯣꯠ ꯑꯃ ꯁꯟꯗꯣꯛꯄꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯦ ꯑꯁ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯝꯇ ꯇꯥꯔꯔꯣꯏ ꯇꯥꯗ꯭ꯔꯦ ꯄꯥꯟꯅꯤ ꯅꯪ ꯌꯥꯝ ꯄꯥꯟꯅꯤ ꯅꯪ ꯑꯩ ꯅꯠꯇꯕ ꯅꯨꯄꯤꯁꯨ ꯀꯣꯏꯔꯝꯒꯅꯤꯕ ꯑꯩ ꯅꯠꯇꯕ ꯅꯨꯄꯤꯁꯨ ꯀꯣꯏꯔꯝꯒꯅꯤꯕ ꯑꯁ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯅꯪꯒ ꯈꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯅꯆꯤꯟꯗꯣ ꯊꯤꯅꯨ ꯍꯥꯏꯁꯤꯅꯤ ꯅꯠꯇꯦꯁꯦ ꯋꯥꯁꯦ ꯆꯞ ꯆꯥꯕꯤ ꯑꯔꯣꯏꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯕ ꯉꯝꯅꯤ ꯉꯝꯃꯣꯏ ꯁꯤꯇꯪ ꯍꯥꯏꯔꯛꯑꯣ ꯇꯥꯃꯣ ꯑꯩꯁꯦ ꯏꯆꯥ 2-3 ꯂꯩꯔꯕꯅꯦꯕ ꯏꯆꯥ 2-3ꯁꯦ ꯊꯥꯗꯣꯛꯑꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣꯕ ꯍꯩꯃꯥ
ꯑꯗꯨꯗꯤ ꯅꯪ ꯑꯩꯒ ꯅꯨꯡꯁꯤꯅꯕꯗ ꯀꯩꯒꯤ ꯌꯥꯔꯛꯏꯅꯣ ꯑꯩꯗꯤ ꯅꯪꯒꯅꯦ ꯅꯪꯉꯣꯟꯗ ꯂꯩꯒꯦꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦꯕ ꯂꯩꯒꯦꯅ ꯅꯨꯡꯁꯤꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯁꯨꯝ ꯗꯤꯜ ꯂꯦꯟꯕꯅꯦꯕ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯗꯤꯜ ꯂꯦꯟꯕ ꯃꯣꯏꯅ ꯎꯔꯕ ꯑꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯗꯤꯅꯦ ꯅꯣꯏ ꯅꯨꯄꯥꯗ ꯑꯩꯗꯤ ꯈꯪꯍꯟꯒꯅꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯅꯨꯄꯥꯗ ꯍꯧꯖꯤꯛ ꯑꯩ ꯂꯣꯏꯅ ꯍꯥꯏꯅꯤ ꯑꯩ ꯅꯪꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯨ ꯃꯌꯥꯝ ꯂꯩꯅ ꯅꯪꯅ ꯃꯦꯁꯦꯟꯖꯔꯗ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯊꯥꯕꯁꯤꯕꯨ ꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ ꯍꯟꯕ ꯌꯥꯗꯕ꯭ꯔꯕ ꯑꯩꯅ ꯍꯟꯂꯦ ꯑꯩꯅ ꯅꯪ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯍꯪꯉꯦ ꯅꯪ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯀꯗꯥꯏ ꯍꯥꯏꯔꯤꯕ ꯑꯣꯏꯗ ꯄꯥꯗꯕꯗꯨ ꯉꯥꯡꯉꯛꯀꯅꯨꯅꯦ ꯑꯍꯤꯡꯁꯤꯗꯅꯦ ꯅꯪꯅꯦ ꯂꯥꯛꯑꯒꯅꯦ ꯅꯌꯨꯝꯗꯨꯗ ꯂꯩꯔꯖꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯏꯁ ꯂꯧꯕ ꯂꯥꯛꯑꯒꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤ ꯅꯨꯄꯥꯁꯤꯕꯨ ꯑꯩ ꯑꯍꯥ ꯅꯪ ꯈꯛꯇ ꯅꯠꯇꯦꯗ 4-5 ꯊꯥꯛꯄ ꯉꯝꯅꯤ ꯀꯩꯅꯣꯏꯁ ꯑꯩ ꯈꯛꯇ ꯅꯠꯇꯕ 4-5 ꯊꯥꯛꯇꯣꯏꯕ ꯑꯩ ꯂꯧꯔꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯀꯣꯏꯗꯣꯔꯤꯕ ꯑꯩ ꯅꯪꯉꯣꯟꯗ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯂꯩꯒꯦ ꯈꯜꯂꯝꯕꯅꯤ ꯃꯁꯦ ꯃꯦꯔꯥ ꯆꯥꯎꯕꯤ ꯅꯨꯄꯥ ꯊꯣꯛꯄꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯈꯔ ꯊꯣꯛꯄꯗꯣ नुपा थोरो नुपा हौजिकानगी मोय नुपी इंग थीर थाक पंगमदबी मचा मसुगा थाकमदबीदो अदुदि नत्तेको अखोइदि यारगदि से लैबिरु लाउसिनि थाकाइगे सिनि से नुंगाइना थंबीगे सिनि अखोइदि खंगाबा इंस्पेक्टर तयाई तारगने अफब लौसिलु फत्तब हुंदोको हाइबदो नंगना तौरिजिदने अफबदो हुंदोखरे दुगा फत्तबदुनि लौसलिजे नुसिबा हाइजे अथोइब धरमनेना हाइनरिदुनि कैदोरगे मेरा चाउबी अदो नुसिबबु कई काइगे अइना मांगदौबा नुआइना लैजररोइदौबा नुपी 4-5 अइना इथंदना थाकपीरदि मराइबु फरब नत्रो नुपी लैरबा नंगना नुपा लैरबा इगा नंग तौरिसि करिनोबा कैसु गाइदि नुपी मयाम लोलमीबा मयाम लैरमीसिदि थाइनागी निथौनगा लोलमी नुपी 20-30 लोलमी होजि अखोइ साउथ कोरिया की कोई प्रेसिडेंट गातुना लोलिब नुपी मयाम दु यो कैदौरगे थाकबा ngमदि मयाम लोनबा याइ मे ngमदबై वानि पैसा पाइरगे बा नंग कयाम पैसा पाइरगे बा आई कासे तसलकदोरि सिनु पाजे असिगिदिने तामो मेरा जाउबा थमनसे बा हाय आइने फरजु फत्रजुने मेन रोड मयादा लौ संगमम दि लैरिमि खाबा लौ संगमम दि लैरिबा नंग लौ संगमदु योन थोगने नुपीदो 10 एक थीरो आइदिने सुंगम यंगमरोय ꯑꯩꯅ ꯊꯝꯃꯨꯔꯤꯕ ꯑꯁꯥꯁꯤꯒ ꯑꯩꯅꯗꯤ ꯊꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯅꯪꯁꯤ ꯄꯨꯔꯒ ꯃꯄꯥꯟ ꯂꯝꯗ ꯀꯣꯟꯅꯩ ꯋꯥꯅꯤ ꯊꯥ ꯑꯃꯇꯪ ꯀꯣꯏꯊꯣꯛꯃꯤꯟꯅꯔꯣꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯥꯅ ꯈꯜꯂꯤꯁꯤꯒ ꯅꯪꯅ ꯀꯣꯏꯕꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯀꯣꯏꯕ ꯆꯠꯄꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯅꯨꯄꯤ 3-4 ꯂꯣꯟꯕ ꯈꯣꯠꯄꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤꯅꯦ ꯑꯩ ꯕꯤꯠꯀ ꯈꯪꯍꯟꯍꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯋꯥꯍꯩꯒꯤ ꯋꯥꯅꯤꯗ ꯑꯩꯗꯣ कयामु याम तौबा ngamba हाइबदो सुम नंग खंगजनबाना पंगाइ हाइबे वानी कइनो हौजिक कांजे नुपा लैबा नुपीनने असेंग बनि मी नंबो कोइबनि हेनबनेबा हौजिक लैबा नुपी सिदि लेंगाउ थिंगाउदा लौगिबनि नुक्सिबगा मसक फजा खंद्रिङैदा अदुबु मेरा जाउबे अस नंगा सुम काबो मेसेज थानरुबा वरि सानरुबा दैदि असेंग नुक्सिबदो मसिदि आइगी थमोइसिदा ममी तारबा नंगजे नंजे वारी सानबा फंगरोय मेसेज थानररोय खनबदने याम नुसिये नंगी ता मेरा जाउबगी सक्तमजे याम नुसिबा याम ती नुसिग्रजानी खंगेदना हौजिकानजे फारगनी ने पाखतलिनी हारि कानसिदा नंगी बानी चखरगा हयें हला नंगी दमाइना लेपिसिदा नंगना कइगिनो मि नंगना कीजे आई नंगी दमकता लेपदि नते लेपतबदि नतेदना नंगी दमकता चाउथोक चाउना लेपि नंगी कराइदनो नंगना साबियु हाइबा युम मथोन क्यानो साबिरगा नुंगाइन लै यारबा नत्रो आइने युम मथोनजु पामजदे तामो मेरा जाउबा नंगा आइगा लैनरिबा मरिसिदि आइदि सुंगम ngमोय नंगा काइनबा गायहाकी सुम दिल लेनबा नंगने आइना वखन खन्नबा मतम पिरि नुमित 5 नि सिबोगी मनुंगदा आइंगोंदा नंग हाइरकदबनि तामो मेरा जाउबा नंगी नुपागा खाइनरो आइगा चटखरजे आई हाइगे वाहाइगी तामो मेरा जाउबगिसु आंगांग अनि होम लैरे अदुबु आइगिसु आंगांग अनि होम लैरे आंगांग अनि होम दु खतना याद्रि 5-10 लैबा दरकार ओइ हौजि अदो तामोगी नुपीदुगा दम पोकपिरो अदुगने आइदिने आइगी नुपाजिगा नेना तानाने हानगी पुनसिदा नुंगाइन लैजरगे तामो आइसे नसेनमकनि खनबिरो अदुगने आइसु इबुंगमकनि खनजरगे सरोकता थेंगनबा खुदिं कौनसी आइदि याब सुंगम ngमोय नोइ नुपादाइदि नंगना थारकपा मेसेज कै लोइ थाजनगनि नोइनि खाइनानाबा आइना सिनगनि कैसु काइदे तामोना तौनिंबा अदुम तौबिरो आइदि आइगी वखलोनदि सिगी थबकसे मेरा जाबे
nang jeng oda tasek na singna re ko singna banate phai phai ta mera jawba wakhal taro kaidoroge haujikan se sumaina yam ai di noi pa da nang gai ga khangnai ai ba se khanghan gani kaisu kaide khangal u kaino aina somda fazana hairaga loire aidi sigi thabak se punsi da amu khana tawra roina khale tamera jawba khando mukta taro angang singi nupi singi khallagane yumda ningthina amta lairo kaidoroge nang gi sigi wa hai se ta na ba gi damak ta ai je ahing si da tum da kai nang da phone tawri ne ba phai phai ai phone thame good night wari je ama sat ki taw ni wari je amarom chat khre tawisi mera jaw bi je ma yom buti hello hello taram nok chari ming lai fam hai biu phone to jere be to hong ta be hindi lai sam Ibu challenge dialogue ta eri ma sa bi to tang khai am kau do re tang kai am kau do kre tang kai ji ma ko lom dei ra natra na mai ai di kaw ri ra ibu ma ko ta roi ba ge di kau ge da marak ta kidang kau to ki wan marak ki di samjan ba dum yani ma ko kaw dra ba ma phare bas loisin bam dum ja dar ju nungai te do mai ai da kaw de kai su kai de ba ibung saireng hobiro wow yo ta bi ba ta in tv in video ma puno ma da chat ta le bi ba ko ki lan ki yo ju ma ki ni ai sharing maming chako ba lạc lê yang ge gi ni pamba ni ngon chako ba lạc đi ba chako ba si wo mo gi manga ni chako bu natte sa na oja bu mai masing ni thina tambi ba gi pen na ko ba chako bu natte ai anda gi chana rak la ba pai pu jing tambiram la ba yang ge ni pamba ingon singi amata ngai ba chahi gi ingon chako bu ni ingon loi bi kaya na le jaba set ta dana mapam namdam pangjaba ni yang ge ni panba ingon chako ba nupa oi ba piba oi ba kaya na machan mache mani oi bi kaya bu ngam jabu dakina kha dang apche duna yami yam je thi dana hara kudon tamina ba hara chamina ba sahi kuding letna chako bongam jage haidana bon jaba adugum ba ingon chako bani lakliba November gi tang ahum yang gi ni panba nimil asida isan ne ni ubisingbu hara nuaina awa kaya ko kokuna mana ninjaba mana pangjaba mabung mukpa oibising da maya oibising da bo pibi dana nuaya phaba manipur ama oinasanu haiba ajage matang lo jai thank you thajari bung hendi lai shram awre da saireng ningol chako bagi saireng tema khudol tambiramba samje thagachari bung hendi lai shram mathangi kolar da mu khudong chaba pisake hello good evening miss ai hikap tagi nene sabiti taitondam taram no chari kari mathel chabirage ne jang lo si du ka ino ko jang yam kaung gan bam hauramani adunani kaurisi kai di hawbono kaino na miss puspa ani na ga di tan ga da jang o hawai muk chori thonge sagandamni miss pusparani je hawai oi ai je lau yeng ba lak pa ne ba lau je kai da ngai khaw ya dai no ne yeng lak pa ne do ai je lau ri ka se da sang ja la pham ni khaw ya dorobro madam khaw ya dore adu wasi manga tawni le raga khaw je na henari ba mina khaw doiro mina khaw de ne yam phai mina khaw gi songi yai pok mai kai som sa ti ne khulang se khoi gi na hawai dong na hai tare khoi dum mayam mai ben mayam punna dum sumin da bagi malai ado lau khaw do akhoi ani su la ke hai ke to ba is lau ne miss ani yaw ji lau ne
ꯂꯧꯔꯤꯗ Miss ꯇꯨꯁꯟꯗꯅ Pusparani diko phau jarong amamam ga khau dong malin. 네 까까도 시기 높은지대니 비비 수업도잖아고 완타다가 부칼리제 아도 ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯤꯅꯦꯒꯤ ꯗꯥꯏꯂꯣꯛ ꯑꯃꯨꯛ 미스 아이즈 다이로그 암따 따오라게고 ꯍꯣꯏ 폰디 양 팡디고 하이 까나디 다이로그 암 따오라게 미스 못다 탐비로고 ꯍꯣꯏ 이마 ꯀꯩ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯀꯧꯕ ꯑꯝꯇ ꯍꯥꯏ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯏꯆꯥ ꯍꯣꯏꯒꯤꯗꯤ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯂꯣꯏ ꯍꯥꯏꯕ ꯂꯥꯛꯈ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯧꯕ ꯑꯃꯇ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥ ꯆꯥꯛꯀꯧꯕꯗꯤ ꯀꯨꯏꯗ꯭ꯔꯦ ꯏꯆꯥ ꯍꯣꯏꯒꯤꯗꯤ ꯂꯣꯏ ꯂꯥꯛꯈ꯭ꯔꯦ ꯏꯕꯦꯝꯃ ꯍꯟꯗꯛꯇꯤꯅꯦ ꯅꯥꯄꯨꯒ ꯅꯕꯣꯛꯀꯅꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯀꯧꯕꯁꯦ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯦ ꯃꯣꯏ ꯑꯅꯤꯈꯛ ꯂꯩꯕꯅꯤꯅ ꯁꯣꯟꯕꯅꯤꯅ ꯀꯩꯝꯇ ꯗꯈꯤꯅꯥꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯅꯦ ꯍꯥꯏꯔꯦ ꯏꯕꯦꯝ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯅꯣꯏ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨ ꯏꯃꯥꯅꯅꯦ ꯁꯤꯗꯅꯦ ꯉꯥ ꯐꯖꯅ ꯊꯣꯡꯉꯒꯅꯦ ꯆꯥꯒꯗꯕꯅꯤ ꯇꯜꯂꯤꯁꯨ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨ ꯅꯅꯥꯍꯣꯏ ꯃꯌꯥꯝ ꯆꯠꯂꯤꯁꯤꯕꯨ ꯆꯤꯆꯦ ꯍꯣꯏ ꯃꯌꯥꯝ ꯆꯠꯂꯤ ꯃꯣꯏ ꯃꯃꯥ ꯑꯆꯧꯕꯤꯒ ꯑꯗꯒꯤ ꯏꯆꯥꯒ ꯆꯠꯂꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯨ ꯆꯠꯁꯦ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯆꯠꯁꯦꯕ ꯑꯁ ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯑꯗꯨ ꯍꯥꯏꯔꯅꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯅꯣꯏꯅꯦ ꯑꯩꯅ ꯏꯃꯥꯅꯅꯦ ꯄꯨꯅꯤꯡꯗꯕ ꯅꯠꯇꯦ ꯑꯗꯣ ꯅꯄꯨ ꯅꯕꯣꯛꯅꯅꯦ ꯀꯔꯤꯝꯇꯅꯦ ꯍꯥꯏꯕꯤꯕꯁꯨ ꯂꯥꯛꯇ꯭ꯔꯦ ꯑꯗꯒꯤ ꯅꯪꯒꯤ ꯃꯥꯝꯍꯜ ꯑꯃ ꯌꯥꯎꯗꯅ ꯃꯥꯝꯇꯣꯟ ꯑꯃ ꯌꯥꯎꯗꯅ ꯍꯥꯏꯕꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯕꯣꯏꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯇꯧꯔꯨꯗꯣꯏꯁꯦ ꯑꯗꯣ ꯑꯉꯥꯡꯅꯤꯅ ꯅꯣꯏꯗꯤ ꯗꯈꯤꯅꯥ ꯄꯥꯝꯃꯛꯀꯅꯤꯗꯣ ꯂꯨꯄꯥ 50 ꯆꯥꯝꯃꯗꯕꯨ ꯅꯄꯨ ꯅꯕꯣꯛꯅꯕꯨ ꯑꯃꯠꯇ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤ ꯅꯣꯏꯕꯣ ꯑꯗꯨꯅꯅꯦ ꯏꯃꯥꯅꯅꯦ ꯏꯆꯥꯈꯣꯏꯒꯤꯗꯤꯅꯦ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯅꯦ ꯅꯪ ꯕꯕꯥꯅꯁꯨ ꯍꯥꯏꯗꯨꯗꯤ ꯅꯣꯏꯒꯤ ꯐꯤꯔꯣꯜ ꯐꯖ ꯂꯩꯕꯤꯅꯤ ꯍꯥꯏꯗꯣ ꯇꯜꯂꯤ ꯀꯩꯁꯨ ꯏꯃꯥ ꯃꯃꯥ ꯌꯥꯝꯗꯤ ꯇꯜꯂꯤ ꯑꯩꯗꯤ ꯆꯠꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯏꯆꯥ ꯍꯣꯏꯒꯤꯗ ꯆꯠꯀꯦ ꯏꯆꯥ ꯍꯣꯏꯗ ꯅꯪ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪꯅ ꯑꯗꯨꯖꯥ ꯇꯥꯔꯒ ꯁꯥꯎꯅꯤ ꯅꯪ ꯏꯆꯥ ꯇꯥꯔꯒꯅꯦ ꯉꯥꯡꯅꯅꯤ ꯑꯗ ꯅꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯆꯥ ꯇꯜꯂꯤ ꯃꯃꯥ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯦ ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯦ ꯇꯜꯂꯤ ꯆꯠꯀꯅꯤ ꯑꯗꯣ ꯅꯟꯗꯣꯆꯥꯅꯗꯤ ꯅꯪꯒꯤ ꯏꯆꯥꯅꯗꯤ ꯅꯣꯏꯕꯨ ꯄꯨꯕꯤꯒꯦꯅ ꯅꯣꯡꯃꯇꯁꯨ ꯍꯥꯏꯗꯕꯁꯤꯕꯨ ꯅꯣꯏꯅ ꯃꯤꯒꯤꯗꯨꯗ ꯆꯥꯛꯀꯧꯕ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅೋ ꯃꯃꯥ ꯃꯣꯏꯗꯤ ꯃꯕꯨꯛꯇꯤ ꯐꯠꯇꯦꯀꯣ ꯑꯩꯈꯣꯏ ꯆꯦꯆꯦ ꯃꯃꯥ ꯍꯣꯏꯒꯁꯦ ꯑꯆꯧꯕꯤꯒꯁꯦ ꯅꯣꯡꯃꯇ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀꯧꯕ ꯆꯠꯁꯦ ꯍꯥꯏꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯆꯠꯇꯦꯁꯦ ꯈꯪꯉꯤꯅꯦꯕ ꯃꯣꯏ ꯈꯤꯇꯪ ꯄꯨꯕꯤ ꯌꯥꯏꯅꯤ ꯍꯌꯦꯡꯅꯦ ꯏꯃꯥꯅꯅꯦ ꯍꯥꯏꯀꯣ ꯅꯪꯒꯤ ꯅꯄꯨꯒ ꯅꯕꯣꯛꯀꯗꯣ ꯍꯟꯗꯛꯇꯤ ꯁꯣꯟꯗꯅꯁꯨ ꯂꯩꯈꯤꯕꯗꯨꯗ ꯆꯠꯇꯕꯅꯤ ꯑꯗꯨꯅꯦ ꯅꯕꯣꯛꯀ ꯅꯄꯨꯒꯅꯅꯦ ꯀꯜꯂꯀꯥꯟꯗꯅꯦ ꯃꯣꯏꯁꯨ ꯆꯥꯛ ꯀꯧꯒꯦ ꯍꯥꯏꯗꯨꯗꯤ ꯑꯗꯩꯗ ꯆꯠꯂꯁꯦꯕꯀꯣ ꯁꯥꯎꯔꯅꯨ ꯅꯪ ꯃꯣꯏꯗꯅꯦ ꯍꯥꯏꯔꯒꯨꯝꯁꯤ ꯃꯣꯏꯗꯁꯨꯅꯦ ꯆꯠꯀꯦ ꯍꯥꯏꯔꯅꯨ ꯑꯩꯈꯣꯏꯁꯨ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯒ ꯄꯄꯥꯅ ꯂꯩꯔꯒ ꯅꯣꯏꯅꯤꯒꯤ ꯐꯨꯔꯤꯠ ꯂꯩꯕꯤꯅꯦ ꯍꯥꯏꯗꯨꯗꯤ ꯅꯅꯥꯎ ꯅꯣꯏꯅꯤꯒꯤ ꯃꯃꯥ ꯑꯗꯨ ꯑꯣꯏꯁꯨ ꯆꯥꯛꯀꯧꯕꯗꯤ ꯆꯠꯅꯤꯡꯉꯤ ꯃꯃꯥ ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯤꯀꯣ ꯑꯩꯗꯤ ꯏꯆꯥ ꯍꯣꯏꯗ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅꯤ ꯃꯃꯥ ꯑꯗꯨ ꯍꯥꯏꯔꯅꯨ ꯅꯣꯏꯕꯨ ꯏꯆꯥ ꯍꯣꯏꯅ ꯇꯥꯔꯒ ꯅꯣꯏ ꯏꯆꯥ ꯍꯣꯏꯅ ꯑꯗꯨꯝ ꯅꯣꯛꯇ ꯄꯨꯅꯤꯡꯗꯦ ꯐꯠꯇꯕꯅꯤ ꯑꯩꯒꯤ ꯃꯗꯣꯝꯆꯥꯈꯣꯏꯁꯦ ꯃꯃꯥꯕꯣꯏꯁꯦ ꯏꯆꯦ ꯌꯥꯏꯃꯁꯦ ꯆꯥꯛ ꯀꯧꯕꯤꯗ꯭ꯔꯦ ꯈꯪꯉꯕꯅꯤ ꯏꯆꯥꯁꯦ ꯅꯣꯡꯃꯇꯕꯨ ꯄꯨꯕꯤꯒꯦ ꯃꯣꯏꯅ ꯅꯣꯡꯃꯇꯕꯨ ꯄꯨꯔꯒ ꯆꯠꯀꯦꯅꯒꯗꯤ ꯈꯟꯕꯤꯕ ꯏꯅꯥꯎ ꯅꯠꯇꯦ ꯑꯃꯠꯇ ꯑꯩꯅ ꯇꯧꯕꯒꯅꯦ ꯃꯣꯏꯅ ꯇꯧꯊꯣꯔꯛꯄꯒ ꯌꯥꯝ ꯈꯦꯠꯅꯩ ꯑꯩꯈꯣꯏꯅꯅꯦ ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯏꯅꯅꯦ ꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯕ ꯑꯗꯣ ꯅꯪ ꯁꯥꯎꯔꯅꯨ ꯍꯌꯦꯡꯅꯦ ꯄꯄꯥꯅ ꯍꯥꯏꯗꯨꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯐꯤꯔꯣꯜ ꯐꯖꯕ ꯄꯄꯥꯅ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯅꯦ ꯑꯉꯥꯡꯖꯥꯡ ꯅꯣꯏ ꯁꯥꯎꯔꯅꯨꯀꯣ ꯆꯠꯂꯨꯅꯨ ꯆꯥꯛꯀꯧꯕ ꯍꯌꯦꯡ ꯑꯩꯈꯣꯏꯁꯨ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀ ꯅꯥ ꯐꯔꯀꯥꯟ ꯆꯠꯂꯁꯤꯀꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯊꯥꯒꯠꯆꯔꯤ ꯅꯦꯅꯦ ꯌꯥꯝ ꯐꯖꯕ ꯗꯥꯏꯂꯣꯛ ꯃꯇꯝꯒ ꯆꯥꯟꯅꯕ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯇꯧꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯦꯅꯦ ꯑꯩ ꯍꯩꯇꯕꯩ ꯄꯛꯇꯧ ꯇꯧꯁꯜꯂꯤꯅꯤ ꯑꯗꯨꯝ ꯍꯩꯖꯕ ꯈꯖꯤꯛꯇꯪ ꯑꯗꯨꯝ ꯇꯧꯕꯤꯔꯝꯕ ꯇꯥꯕꯗꯨ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯒꯗꯤ ꯌꯥꯝ ꯆꯠꯂꯛꯇꯦ ꯃꯤꯁ ꯀꯔꯤꯒꯤꯅꯣ ꯑꯁ ꯈꯪꯗꯦꯗ ꯌꯥꯝ ꯅꯥꯇꯩ ꯆꯥꯔꯛꯇꯤꯌꯦ ꯑꯣ ꯆꯥꯛꯀꯧꯕꯒꯗꯤ ꯌꯥꯝ ꯆꯠꯂꯛꯇꯦ ꯍꯧꯖꯤꯛꯇꯤꯅꯦ ꯏꯌꯥꯒꯩꯗꯣ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯃꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯍꯟꯅꯨꯔꯀꯥꯟꯗꯗꯤ ꯅꯦꯅꯦ ꯍꯣꯏ ꯆꯥꯛꯀꯧꯕꯅ ꯌꯥꯝꯅ ꯍꯥꯏꯕ ꯂꯥꯛꯑꯦ ꯍꯧꯖꯤꯛꯁꯤ ꯌꯥꯎꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯍꯥꯈꯩ ꯀꯧꯔꯣ ꯑꯩꯈꯣꯏ ꯇꯣꯛꯑꯒꯦ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯍꯣꯏ ꯀꯧꯒꯗꯕꯅꯦꯌꯦ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯅꯦꯅꯦ ꯑꯃ ꯌꯥꯎꯔꯒ ꯑꯃ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯃꯤꯁ
ꯆꯠꯀꯗꯧꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯋꯥꯔꯤ ꯑꯣꯏꯅꯕꯨ ꯗꯈꯤꯅꯥꯒꯤꯅ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯃꯥ ꯑꯃ ꯂꯥꯛꯇꯕꯗ ꯃꯥ ꯑꯃ ꯌꯥꯎꯗꯕꯗ ꯑꯃꯅꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯂꯩꯔꯅꯤ ꯍꯣꯏ ꯑꯗꯒꯤ ꯆꯠꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯑꯗꯨꯝ ꯐꯥꯎꯔꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯃꯥꯅꯦ ꯑꯇꯩ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯆꯥꯕꯗꯨꯗꯤ ꯃꯔꯥꯡ ꯆꯥꯐꯝ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯀꯤ ꯆꯥꯛꯂꯦꯟꯁꯤꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤ ꯅꯨꯡꯁꯤꯕ ꯍꯥꯎꯕꯁꯨ ꯍꯦꯟꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯄꯤꯌꯨ ꯑꯍꯟ ꯍꯥꯏꯕ ꯈꯛ ꯂꯩꯇꯦ ꯅꯍꯥ ꯍꯥꯏꯕ ꯈꯛꯇꯦ ꯇꯧꯕꯇꯕꯨ ꯄꯣꯌꯦꯡ ꯀꯔꯤ ꯍꯥꯏꯅꯤ ꯗꯈꯤꯅꯥꯗꯣ ꯆꯥꯎꯍꯟꯗꯕ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯇꯥꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯁ ꯍꯣꯏ ꯎꯅꯅꯤꯡꯅ ꯁꯨꯝ ꯋꯥꯈꯗꯒꯤ ꯁꯅꯥꯏꯕꯤꯅꯦꯕꯀꯣ ꯑꯗꯨꯅ ꯐꯣꯟ ꯁꯨꯝ ꯇꯧꯔꯛꯄꯅꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯚꯇ ꯁꯨꯝ ꯎꯕꯗꯅꯤꯗꯅꯀꯣ ꯑꯗꯨꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯐꯪꯕꯁꯤꯗꯤ ꯄꯥꯛꯅ ꯐꯪꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯁꯨ ꯈꯜꯂꯒ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯎꯅꯒꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯗꯨꯕꯨ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯏꯁꯥꯒꯤ ꯍꯩꯖꯕꯗꯤ ꯏꯁꯩ ꯑꯝꯇ ꯁꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯏꯁꯩꯗꯤ ꯌꯥꯗꯦ ꯉꯁꯤꯗꯤ ꯏꯁꯩ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯁꯟꯗꯣꯛꯄ ꯏꯁꯩ ꯁꯛꯄꯗꯤ ꯌꯥꯗꯕ ꯃꯦꯗꯥꯝ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯦꯂꯦꯟ ꯍꯟꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯛꯇꯅꯤ ꯊꯝꯖꯔꯤꯁꯦ ꯑꯗꯨꯅ ꯏꯁꯩꯒ ꯌꯥꯎꯁꯜꯂꯗꯤ ꯇꯦꯂꯦꯟ ꯀꯅꯥꯝ ꯇꯧꯔꯛꯑꯔꯣꯏꯗꯧꯕ ꯑꯗꯨꯅ ꯏꯁꯩꯁꯤ ꯃꯁꯨꯡ ꯌꯥꯎꯍꯟꯖꯗꯕꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦꯕꯀꯣ ꯇꯦꯂꯦꯟ ꯍꯟ ꯁꯤꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯇꯦꯂꯦꯟ ꯍꯟꯁꯤꯗꯤ ꯑꯗꯨꯗꯤ ꯑꯃ ꯁꯩꯔꯦꯡ ꯑꯣꯏꯅ ꯊꯤꯔꯛꯑꯒꯦ ꯏꯁꯩ ꯃꯌꯦꯛꯇꯣ ꯁꯩꯔꯦꯡ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯣ ꯒꯥꯔꯤꯅ ꯆꯠꯂꯤ ꯇꯤꯛ ꯇꯤꯛ ꯃꯇꯝꯗ ꯍꯧꯈꯤ ꯁꯠ ꯁꯠ ꯉꯁꯤ ꯍꯌꯦꯡ ꯉꯥꯏꯔꯤꯉꯩ ꯍꯧꯈꯤꯕꯗꯤ ꯃꯇꯝꯗꯣ ꯍꯜꯂꯛꯂꯔꯣꯏ ꯀꯩꯗꯧꯅꯤ ꯆꯦꯜꯂꯤ ꯇꯨꯔꯦꯜꯅ ꯋꯥ ꯋꯥ ꯉꯁꯤ ꯁꯤꯅꯤ ꯄꯥꯛꯇꯥꯛꯇꯦ ꯍꯌꯦꯡ ꯁꯤꯅꯤ ꯄꯥꯎꯖꯦꯟꯗꯦ ꯂꯥꯏꯁꯨ ꯉꯁꯥꯏꯁꯦ ꯊꯛꯀꯤ ꯀꯣꯡꯒꯣꯡ ꯇꯥꯈꯤꯕꯔꯤꯗꯣꯏꯕ ꯂꯩꯕꯗꯤ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯒꯥꯔꯤꯅ ꯆꯠꯂꯤ ꯇꯤꯛ ꯇꯤꯛ ꯃꯇꯝꯅ ꯍꯧꯈꯤ ꯁꯠ ꯁꯠ ꯉꯁꯤ ꯍꯌꯦꯡ ꯉꯥꯏꯔꯤꯉꯩ ꯁꯤꯅꯦ ꯍꯦꯛ ꯐꯔꯦ ꯃꯤꯁ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯨꯡꯉꯥꯏꯌꯦ ꯐꯖꯩꯌꯦ ꯐꯖꯩ ꯃꯤ ꯏꯃꯥ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯃꯤꯁꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯁꯤꯗ ꯅꯨꯡꯉꯥꯏꯃꯟꯗꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅꯒ ꯀꯣꯜ ꯑꯗꯣ ꯇꯧꯕꯤꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯏꯃꯥ ꯑꯃꯅ ꯗꯥ ꯑꯣꯂꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯀꯦ ꯏꯪꯂꯤꯁꯀꯤ ꯏꯁꯩ ꯑꯅ ꯍꯥꯏ ꯃꯥꯗꯤ ꯂꯣꯟ ꯈꯣꯏꯕꯁꯦ ꯌꯥꯝ ꯍꯦꯟꯅ ꯈꯣꯏꯖꯟꯕ ꯍꯥꯏꯇꯥꯔꯦ ꯏꯪꯂꯤꯁꯀꯤ ꯏꯁꯩ ꯑꯃꯒ ꯁꯛꯀꯦ ꯑꯅ ꯍꯥꯏ ꯑꯗ ꯕ꯭ꯂꯥ ꯕ꯭ꯂꯥ ꯕ꯭ꯂꯦꯛ ꯁꯤꯞ ꯅꯠꯇ꯭ꯔꯣ ꯁꯛꯂꯛꯄꯗꯣ ꯑꯗꯨꯏꯗꯣ ꯍꯧꯕꯗꯩꯅ ꯂꯣꯏꯕ ꯁꯛꯂꯛꯏ ꯏꯁꯩ ꯑꯣꯏꯅ ꯏꯁꯩ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯑꯗꯣ ꯊꯧꯔꯝꯁꯦ ꯇꯥꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯂꯥꯏꯞꯇ ꯊꯦꯡꯅꯕꯗꯤ ꯀꯨꯏꯗ꯭ꯔꯤꯕ ꯇꯥꯕꯗꯤ ꯑꯁ ꯑꯩꯗꯤ ꯃꯤꯁꯣꯏ ꯁꯥꯔꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯦ ꯈꯟꯕꯗ ꯊꯥ 3 ꯆꯪꯉꯦ ꯑꯗꯒꯤ ꯄꯨꯡꯒꯤ ꯋꯥꯔꯣꯟꯗ ꯊꯥ 3 ꯑꯗꯒꯤ ꯁꯥꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯗꯒꯤ ꯃꯦꯁꯦꯖ ꯊꯥꯅꯕ ꯈꯣꯠꯅꯕ ꯅꯝꯕꯔ ꯀꯩ ꯈꯪꯅꯗꯅ ꯀꯣ ꯑꯩꯅ ꯂꯣꯏꯅ ꯆꯤꯟꯐꯥ ꯄꯨꯁꯜꯂꯦ ꯑꯗꯨꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯦ ꯑꯗꯨꯗꯒꯤ ꯏꯃꯥ ꯕꯤꯅꯣ ꯍꯣꯏ ꯏꯃꯥ ꯅꯟꯗꯥꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯍꯜꯂꯦ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯋꯥꯈꯜꯒ ꯊꯣꯛꯏꯅꯦ ꯌꯨꯝꯒꯤ ꯑꯋꯥꯕ ꯂꯣꯏ ꯀꯣꯛꯑꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯥꯟꯅ ꯇꯝꯖꯟꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕꯗꯣ ꯑꯣꯏꯅ ꯇꯝꯕꯤꯔꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯝꯖꯔꯒꯦ ꯅꯣꯡꯃ ꯏꯁꯩ ꯁꯛꯅꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯣꯏꯁꯤ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯀꯣꯂꯔ 2ꯒꯨꯝꯕ ꯂꯧꯈꯠꯆꯔꯒ ꯂꯧꯈꯠꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯗꯥꯏꯂꯣꯛ ꯃꯤꯃꯤꯀ꯭ꯔꯤꯒꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯄꯨꯛꯂꯤ ꯄꯥꯏꯗꯅ ꯑꯗꯨꯝ ꯅꯣꯛꯄ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕꯤꯔꯛꯄꯒꯤ
ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯤꯃꯤꯀ꯭ꯔꯤꯁꯦ ꯑꯃꯠꯇ ꯍꯩꯕꯁꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯥꯟ ꯂꯣꯏ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯑꯩ ꯆꯥꯅꯨꯡꯗꯒꯤꯅꯤ ꯀꯩ ꯂꯝꯗꯒꯤ ꯍꯥꯏꯕꯤꯕ ꯆꯥꯅꯨꯡꯗꯒꯤ ꯆꯥꯅꯨꯡꯗꯒꯤꯅꯦ ꯆꯥꯅꯨꯡꯗꯒꯤ ꯃꯦꯗꯥꯝ ꯍꯣꯏ ꯃꯤꯡꯅ ꯀꯩ ꯀꯧꯕꯤꯕꯅꯣ ꯉꯥꯡꯕꯤ ꯀꯧꯕꯗꯨꯅꯦ ꯉꯥꯡꯕꯤ ꯑꯧ ꯀꯥꯎꯔꯕꯣ ꯁꯥꯔ ꯉꯥꯡꯕꯤꯗꯨꯅꯤ ꯑꯧ ꯃꯥꯅꯦ ꯃꯥꯅꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯁꯥꯔ ꯉꯥꯡꯕꯤ ꯉꯁꯤꯁꯦ ꯄꯣꯡ ꯍꯋꯥꯏꯒ ꯍꯋꯥꯏ ꯄꯤꯛꯀꯠ ꯊꯣꯡꯉꯝꯃꯦ ꯑꯗꯣ ꯅꯧꯔꯤꯒꯩ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯣꯏ ꯁꯩꯔꯦꯡ ꯑꯣꯏ ꯃꯇꯦꯛ ꯑꯃꯇ ꯇꯧꯖꯒꯦ ꯇꯧꯕ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯁꯥꯔ ꯍꯧꯕ ꯌꯥꯕ꯭ꯔꯣ ꯁꯥꯔ ꯃꯦꯗꯥꯝ ꯍꯣꯏ ꯍꯧꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 12 ꯄꯣꯛꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯅꯤꯉꯣꯜ 3 ꯌꯥꯎꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯁꯤꯗ ꯏꯌꯥꯝꯕꯅ ꯃꯥꯏ ꯃꯥꯏ ꯁꯔꯨꯛ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯤꯉꯣꯜ ꯌꯥꯏꯃꯗꯣ ꯀꯧꯋꯦ ꯀꯧꯕ ꯃꯇꯝꯁꯤꯗ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯃꯤꯉꯣꯟꯗꯒꯤ ꯂꯧꯈꯥꯎꯁꯦ ꯂꯧꯔꯦ ꯑꯗꯨꯒ ꯂꯧꯈꯥꯎꯁꯦ ꯂꯧꯔꯒ ꯏꯆꯦꯕꯨ ꯆꯥꯛꯀꯧꯕ ꯌꯥꯗꯦꯅ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯂꯧ ꯁꯪꯉꯝ ꯑꯃ ꯈꯥꯎꯕꯗ ꯂꯨꯄꯥ 450 ꯈꯛꯇꯅꯤ ꯆꯨꯝꯅꯒꯤ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯑꯩ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯅ ꯆꯥꯛꯀꯧꯖꯔꯦ ꯑꯗꯨꯒ ꯏꯆꯦꯗꯨ ꯑꯃꯨꯛ ꯍꯟꯈꯤꯕ ꯃꯇꯝꯗꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯅꯪꯅ ꯅꯄꯥꯝꯗ ꯁꯦꯟ ꯊꯩꯔꯒ ꯆꯥꯛꯀꯧꯍꯜꯂꯤꯅꯤ ꯅꯪꯒꯤ ꯅꯧꯄꯥꯅ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯪ ꯀꯃꯥꯏꯅ ꯆꯥꯛꯀꯧ ꯉꯝꯗꯣꯏꯅꯣꯅ ꯏꯆꯦꯁꯤ ꯐꯨꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯂꯨꯄꯥ ꯀꯌꯥꯝ ꯄꯤꯔꯒ ꯇꯧꯔꯤꯅꯣ ꯐꯨꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯦ ꯄꯤ ꯇꯥꯏ ꯀꯞꯄꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯥꯏ ꯏꯕꯥꯏ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯈꯥꯎꯁꯦ ꯂꯧꯔꯒ ꯏꯆꯦꯗ ꯑꯃꯨꯛ ꯇꯩꯁꯨ ꯇꯧꯕ ꯌꯥꯗꯕꯩ ꯇꯧꯕꯅꯤ ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯑꯃ ꯄꯤꯔꯛꯇꯅ ꯅꯪꯅ ꯁꯤ ꯂꯩꯔꯒ ꯁꯤ ꯍꯥꯞꯄꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯁꯤ ꯌꯧꯕꯗ ꯄꯤ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯏꯆꯦꯗꯣ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯍꯥꯏꯔꯨꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯍꯣꯏ ꯏꯌꯥꯁꯤꯡꯗꯨꯗꯤ ꯆꯠꯂꯨ ꯈꯣꯠꯂꯣꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯕꯥꯏꯗꯨꯅ ꯃꯇꯝꯗꯨꯗ ꯇꯧꯈꯤꯕ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯏꯆꯦꯗꯣ ꯀꯨꯏꯔꯦ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯑꯩ ꯆꯍꯤ 5 ꯁꯨꯔꯦ ꯏꯆꯦꯁꯤ ꯀꯔꯤ ꯂꯝꯗ ꯂꯩꯕꯤꯈꯤꯕꯅꯣ ꯁꯥꯔ ꯉꯥꯡꯕꯤ ꯁꯝꯕ꯭ꯔꯥꯝꯗ ꯂꯩꯌꯦ ꯁꯝꯕ꯭ꯔꯥꯝꯗ ꯁꯝꯔꯥꯝꯗ ꯑꯧ ꯁꯥꯔ ꯉꯥꯡꯕꯤꯅ ꯀꯩ ꯂꯝ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯆꯥꯅꯨꯡꯗ ꯂꯩꯌꯦ ꯆꯥꯅꯨꯡ ꯑꯧ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯦꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯏꯆꯦꯁꯦ ꯄꯥꯎ ꯍꯥꯏꯒꯦꯅ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯕꯀꯣ ꯑꯁ ꯅꯪꯅ ꯑꯗꯨ ꯄꯥꯎ ꯍꯥꯏꯕ ꯆꯠꯂꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯀꯔꯤ ꯇꯧꯒꯗꯕ ꯏꯔꯥꯡꯗꯣ ꯌꯨꯝ ꯀꯥꯏꯗ ꯊꯕꯛꯇꯨ ꯇꯧꯔꯔꯣꯏꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅꯕꯤꯅ ꯁꯨꯝ ꯊꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ ꯍꯣꯏ ꯏꯕꯥꯏꯗꯣ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯃꯤꯍꯨꯟꯗꯣ ꯑꯁ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯃꯗꯨ ꯂꯩꯕꯕꯨ ꯑꯩ ꯆꯠꯂꯦ ꯑꯩ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯏꯕ ꯃꯣꯏ ꯑꯗꯨꯗꯒꯤ ꯅꯤꯉꯣꯜ ꯑꯃ ꯑꯩꯈꯣꯏ ꯈꯨꯟ ꯂꯧꯋꯦꯕꯀꯣ ꯆꯥꯅꯨꯡꯗꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯦꯕꯀꯣ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯏꯕꯥꯏꯅ ꯍꯔꯥꯎ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯍꯦꯛꯇ ꯏꯆꯦ ꯂꯥꯛꯏꯗꯪ ꯍꯥꯏꯔꯝꯃꯦ ꯈꯪꯕ ꯑꯗꯨꯒ ꯂꯣꯠꯈ꯭ꯔꯦꯕ ꯃꯥꯁꯦ ꯏꯆꯦ ꯂꯥꯛꯏꯕ꯭ꯔꯥꯅ ꯍꯥꯏꯔꯝꯃ ꯂꯣꯠꯈ꯭ꯔꯕ ꯑꯗꯨ ꯂꯣꯠꯄꯗꯨꯗꯤ ꯀꯩꯅꯣ ꯁꯥꯔꯁꯦ ꯏꯕꯥꯏꯗꯨꯅ ꯀꯤꯔꯛꯄꯒꯤ ꯏꯀꯥꯏꯔꯛꯄꯒꯤ ꯏꯀꯥꯏꯔꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯗꯨꯗ ꯑꯩ ꯋꯥꯈꯜꯗ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯦ ꯃꯣꯏꯗꯤ ꯌꯥꯝ ꯂꯥꯏꯔꯕꯅꯤꯅ ꯀꯔꯤꯒꯤ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕ ꯂꯣꯠꯂꯒ ꯂꯨꯝꯃꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯥꯟꯗ ꯑꯩ ꯋꯥꯈꯜꯗ ꯈꯟꯖꯔꯒ ꯑꯩꯁꯦ ꯁꯥꯔꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤꯅꯦ ꯑꯧ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯒ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯥꯏꯔꯤꯕ ꯁꯥꯔꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯅꯤꯡꯉꯝꯗꯗꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯀꯞꯄꯤꯅꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯞꯄꯤꯌꯦꯕꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯄꯤ ꯇꯥꯏꯌꯦ ꯍꯧꯖꯤꯛꯁꯦ ꯃꯦꯗꯥꯝ ꯍꯣꯏꯅ ꯋꯥ ꯉꯥꯡꯁꯦ ꯀꯞꯄꯤꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩ ꯏꯆꯥ ꯂꯩꯔꯤ ꯑꯩ ꯏꯆꯥ ꯅꯨꯄꯤ ꯀꯗꯥꯡꯕꯅ ꯑꯣꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩ ꯆꯥꯛꯀꯧꯕꯒꯤꯗꯣ ꯑꯩ ꯂꯥꯛꯀꯦꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯃꯉꯥꯗꯣ ꯑꯗꯨꯅ ꯄꯥꯎ ꯂꯥꯛꯑꯅꯨ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯅ ꯈꯪꯉꯦ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯂꯥꯛꯑꯒꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯏꯆꯥ ꯅꯤꯉꯣꯜ ꯇꯧꯔꯒ ꯏꯆꯦꯈꯩꯅ ꯑꯩꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯃꯤꯔꯥꯏꯗꯣꯏꯅꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯏꯆꯦꯗꯨ ꯈꯜꯂꯒ ꯄꯤ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯁꯥꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯇꯝꯅ ꯑꯗꯨꯝ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯏ ꯑꯗꯨꯅ ꯍꯣꯏ ꯍꯣꯡꯉꯛꯑꯝꯕꯁꯨ ꯌꯥꯏ ꯏꯕꯥꯏꯒꯤ ꯊꯃꯣꯏ ꯄꯨꯛꯆꯦꯜ ꯋꯥꯈꯜ ꯂꯥꯟꯅ ꯆꯠꯂꯨꯕꯗꯣ ꯍꯣꯡꯉꯛꯑꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯤꯉꯣꯜꯁꯤꯡꯒꯤꯗꯤ ꯆꯥꯛꯀꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯧꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯑꯗꯨꯃꯛ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯄꯣꯛꯇꯅ ꯂꯩꯍꯧꯗꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯁꯥꯔꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦ ꯅꯨꯡꯁꯤꯕꯒꯤ
ꯆꯥꯛꯀꯧ ꯄꯥꯎ ꯄꯤꯕꯗꯤ ꯑꯗꯨꯝ ꯄꯤꯕꯤꯌꯣ ꯑꯗꯣ ꯂꯥꯛꯄ ꯑꯃꯁꯨꯡ ꯂꯥꯛꯇꯕ ꯃꯣꯏꯅ ꯂꯥꯟꯅ ꯈꯟꯕ ꯑꯗꯨꯅ ꯑꯃ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯣꯏꯈ꯭ꯔꯁꯨ ꯍꯣꯏ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗ ꯃꯦꯗꯥꯝ ꯑꯩ ꯅꯤꯆꯥꯟ ꯄꯥꯇꯣꯝꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯌꯦ ꯑꯗꯣ ꯀꯩꯅꯣ ꯆꯥꯛꯀꯧꯕꯗꯣ ꯂꯥꯛꯄꯤꯌꯣꯅ ꯕꯥꯇꯣꯟ ꯇꯧꯁꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯀꯩꯔꯥꯎꯗ ꯂꯩꯌꯦꯕꯀꯣ ꯏꯌꯥꯝꯕꯅ ꯃꯉꯣꯟꯗ ꯐꯔꯦ ꯐꯔꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯪ ꯑꯉꯝꯕ ꯐꯤꯔ ꯐꯅꯦꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯄꯣꯔꯣ ꯏꯕꯨꯡꯉꯣ ꯁꯤꯗ ꯌꯥꯝꯅ ꯀꯧꯔꯒꯦ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯉꯔꯥꯡ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯩ ꯑꯗꯨꯃꯥꯏꯅꯗꯤ ꯈꯜꯂꯒ ꯂꯩ ꯑꯗꯨꯕꯨ ꯏꯌꯥꯝꯕꯒꯤꯗ ꯆꯥꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯑꯩꯒ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒ ꯏꯌꯥꯝꯕ ꯆꯥꯃꯤꯟꯅꯕꯗꯨ ꯈꯤꯇꯪ ꯈꯦꯠꯅꯩꯗꯅ ꯃꯦꯗꯥꯝ ꯍꯣꯏ ꯁꯥꯔꯒꯤ ꯋꯥꯔꯤꯁꯤꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯗꯥꯏꯂꯣग ꯋꯥꯔꯤ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯀꯗꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯄꯣꯌꯦꯟꯁꯨ ꯐꯖꯩ ꯏꯌꯥꯝꯕꯒꯤ ꯄꯣꯌꯦꯟꯁꯨ ꯐꯖꯩ ꯑꯗꯣ ꯑꯗꯣ ꯅꯤꯉꯣꯜ ꯑꯗꯨꯃꯥꯏꯅ ꯑꯃꯃꯝ ꯇꯧꯗꯅ ꯌꯩꯊꯣꯛꯅꯔ ꯀꯧꯅꯩꯌꯦ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯇꯁꯦꯡꯕꯒꯤꯗꯤ ꯅꯛꯇ ꯅꯛꯁꯤꯟꯅꯔꯦ ꯅꯨꯡꯁꯤꯅꯗꯦ ꯂꯥꯞꯇ ꯍꯣꯏ ꯂꯥꯞꯊꯣꯛꯅꯔꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯣꯏ ꯍꯣꯏ ꯃꯦꯗꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯡꯅ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤ ꯑꯗꯨꯒ ꯍꯣꯏ ꯑꯃꯨꯛ ꯑꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯌꯦ ꯃꯦꯗꯥꯝ ꯑꯃꯅ ꯑꯃꯨꯛ ꯀꯩ ꯇꯧꯒꯦꯗ ꯑꯩꯅ ꯏꯄꯥꯝꯗ ꯂꯣꯟꯅ ꯂꯣꯟꯅ ꯈꯔ ꯈꯔ ꯊꯩꯕꯁꯤꯕꯣ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯄꯤ ꯍꯥꯏꯔꯤꯁꯤꯕꯣꯅ ꯇꯧꯕ ꯍꯣꯏ ꯈꯪꯗꯦ ꯂꯂꯤꯇꯥꯒꯤ ꯃꯦꯗꯥꯝ ꯗꯥꯏꯂꯣꯛꯇꯨ ꯁꯨꯝ ꯑꯗꯨꯅꯀꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯀꯣ ꯃꯦꯗꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯦ ꯃꯁꯤ ꯑꯩ ꯃꯣꯏꯒꯤ ꯍꯦꯛ ꯊꯧꯗꯣꯛ ꯆꯥꯛꯀꯧꯕ ꯈꯪꯗꯦ ꯆꯩꯔꯥꯎꯕ ꯈꯪꯗꯦ ꯃꯥꯅ ꯍꯦꯛ ꯆꯠꯄ ꯉꯝꯗ꯭ꯔꯕꯛꯇ ꯑꯩꯅ ꯍꯦꯛ ꯌꯥꯔꯣꯏꯅ ꯑꯩꯅ ꯊꯤꯟꯕꯕꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯝꯕ ꯊꯧꯗꯣꯛꯇꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯁꯥꯔ ꯀꯣꯂꯔ ꯃꯌꯥꯝꯅꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧ ꯀꯨꯏꯅ ꯂꯩꯌꯦꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯔꯝ ꯇꯥꯔꯦ ꯍꯣꯏ ꯋꯥꯔꯤꯁꯨ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯔꯤꯌꯦ ꯁꯥꯔꯒꯤꯁꯦ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯁꯨ ꯄꯤꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯍꯣꯏ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯝꯖꯔꯒꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯁꯟꯃꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯉꯛꯄꯗꯤ ꯅꯪꯒꯤ ꯅꯧꯄꯥꯗꯨꯅ ꯀꯔꯤ ꯂꯩꯗꯅ ꯆꯥꯛꯀꯧꯕꯤꯗꯣꯏꯅꯣ ꯅꯪꯅ ꯅꯄꯥꯝꯗ ꯊꯩꯔꯒ ꯆꯥꯛꯀꯧꯍꯜꯂꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯌꯥꯝ ꯉꯛꯏꯁꯦ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯩ ꯍꯥꯏꯔꯤꯅꯣꯗꯣ ꯄꯤꯛꯑꯦꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯊꯤꯅ ꯄꯤꯛꯑꯦ ꯃꯇꯝꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯤꯀꯣ ꯑꯗꯣ ꯃꯥꯏꯗꯣ ꯁꯨꯝ ꯈꯟꯅꯐꯝ ꯍꯧꯕ ꯈꯟꯅꯅꯤꯡꯉꯥꯏꯒꯤ ꯋꯥꯔꯤꯁꯦ ꯂꯩꯇꯗꯅ ꯈꯟꯅꯕꯁꯦ ꯊꯤꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯗꯧꯁꯨ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯇꯥꯗ꯭ꯔꯤꯕ ꯑꯃꯨꯛꯐꯥꯎ ꯂꯤꯂꯥꯗ ꯗ꯭ꯔꯃꯥꯗ ꯐꯤꯂꯝꯗ ꯎꯕꯩ ꯋꯥꯅꯦꯕꯀꯣ ꯂꯥꯏꯞꯇꯗꯤ ꯃꯁꯤꯀꯌꯥ ꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯥꯏꯗꯣ ꯈꯟꯅꯕ ꯍꯧꯕ ꯃꯥꯜꯂꯦ ꯁꯥꯔ ꯉꯥꯡꯕꯤꯅ ꯍꯥꯏꯔꯛꯄꯁꯤꯗ ꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯉꯛꯑꯦ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯅꯄꯥꯝꯗ ꯊꯩꯔꯒ ꯆꯥꯛꯀꯧꯍꯜꯂꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯍꯨꯝ ꯂꯥꯟꯐꯝ ꯑꯍꯨꯝꯒꯤ ꯂꯤꯂꯥꯗꯨꯁꯨ ꯍꯦꯛ ꯅꯤꯡꯁꯤꯡꯍꯜꯂꯦꯕ ꯂꯣꯏꯅ ꯍꯦꯛ ꯃꯔꯤ ꯃꯔꯤ ꯍꯦꯛ ꯅꯤꯡꯁꯤꯡꯍꯜꯂꯦ ꯇꯧꯔꯤꯁꯦ ꯑꯔꯣꯏꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯇꯦꯂꯦꯟ ꯍꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯀꯣꯂꯔ ꯑꯃꯇꯪ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯍꯜꯂꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯍꯦꯜꯂꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯀꯟꯗꯤꯁꯟꯕꯨ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯍꯥꯛ ꯀꯦ ꯑꯦꯁ ꯔꯥꯖꯀꯨꯃꯥꯔ ꯃꯈꯜꯈꯩꯗꯒꯤꯅꯤ ꯁꯥꯔ ꯀꯩ ꯇꯧꯕꯤꯗꯣꯏꯅꯣ ꯑꯩꯁꯨ ꯋꯥꯔꯦꯡ ꯑꯃꯈꯛꯇꯪ ꯇꯧꯕꯁꯤ ꯃꯇꯝ ꯂꯩꯈꯤꯗ꯭ꯔꯣ ꯍꯣꯏ ꯌꯥꯅꯤ ꯋꯥꯔꯦꯡ ꯑꯃꯈꯛꯇꯪ ꯄꯥꯕ ꯃꯇꯝ ꯂꯩꯈꯤꯗ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯌꯥꯝꯃꯕꯗ ꯃꯤꯅꯤꯠ 4 ꯑꯃ 5 ꯑꯃ ꯁ꯭ꯋꯥꯏꯐꯧ ꯆꯥꯟꯁ ꯄꯤꯖꯒꯦ ꯁꯥꯔ ꯃꯤꯅꯤꯠ ꯃꯔꯤꯐꯧꯗꯤ ꯆꯪꯉꯣꯏꯌꯦ ꯑꯗꯨꯏꯗꯤ ꯑꯣꯀꯦ ꯇꯥꯔꯦ ꯍꯧꯕꯤꯔꯁꯤꯀꯣ ꯁꯥꯔ ꯑꯗꯨꯗꯤ ꯑꯗ ꯑꯩꯒꯤ ꯁꯩꯔꯦꯡꯗ ꯑꯩꯒꯤ ꯋꯥꯔꯦꯡꯁꯤ ꯃꯃꯤꯡ ꯍꯥꯟꯅ ꯃꯌꯥꯝꯗ ꯈꯪꯖꯒꯦ ꯑꯩꯒꯤ ꯋꯥꯔꯦꯡꯁꯤꯒꯤ ꯃꯃꯤꯡꯁꯦ ꯀꯔꯤꯅꯤ ꯚꯥꯔꯠꯀꯤ ꯑꯣꯅꯔꯦꯕꯜ ꯄꯤ.ꯑꯦꯝꯗ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯅꯤꯡꯊꯤꯖꯕ ꯍꯥꯏꯕ ꯍꯧꯖꯔꯒꯦ ꯚꯥꯔꯠꯀꯤ ꯀꯣꯅꯨꯡ ꯅꯩ ꯗꯤꯜꯂꯤꯒꯤ ꯁꯅꯥꯒꯤ ꯇꯥꯡꯕꯜ ꯃꯊꯛꯇ ꯆꯤꯡ ꯂꯦꯝꯅ ꯐꯝꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯃꯤꯅꯥꯏ ꯃꯤꯁꯟ ꯀꯌꯥꯅ ꯊꯧꯒꯟ ꯇꯧꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯕꯤꯂꯟ ꯑꯃ ꯃꯈꯥꯏꯔꯣꯝꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯁꯨꯞꯂꯤ ꯄꯥꯏꯕꯤꯔꯤꯕ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯣꯏꯂꯝ ꯃꯄꯨ ꯑꯣꯏꯕꯤꯔꯤꯕ ꯃꯥꯏꯊꯣꯡ ꯊꯝꯕꯥꯜꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯁꯥꯙꯨ ꯕꯕꯥ ꯃꯥꯟꯕ
angauba khadang koina chenglo saktambu rasigun hapaliba makudum biduna langi khusu thanglenga pangkhak oiriba lainingloy amagi sakam lauriba adubu dharmagi maikairomda yengurabadi mabu pokpi pale mamaduna mabu polakpam matamduda masada minungsi amadi dharma haibadugi bindu marik ama phawba selatraba aikhoi India gi honorable Sar Modi Sahib orimlamalne hello tabiribro aikhoi gi honorable Modi Sahib hauji aikhoi Manipur gi chakiba maisibu karamba kanda sana muthapi gadoribano aikhoi bu kayam kuina sana asumna yengduna lebi gadoribano sana hauji aikhoi Manipur gi lan nangliba parja miyam shibu maithakta kayam kuina sum thamhan bigadoribano honorable sir hauji kanluki irang sida wabata loireta ko aikhoi Manipur gi parja miyam she sir honorable sir sarna tobiriba sibu karino hauji sar gi Manipur gi parja sina asaba maithakta thamlingai sida sarna ngaihak laitana foreign tour India ki atai state singi election ki rally da campaign da project sangabada amadi project jatra hunbana chimbagi thoram singda laisuduna leire leba ki mapi mapa ama oiriba honorable PM Sahib na naha ki Manipur gi naha ki imungi parja kalup ani gi hana sunabagi lan gi asuk lorba wathok asi leina masibu compromise karimata tobiramdana amadi masibu loisin biramdana masibu nathai biramnaga sarna ngahak leitana foreign tour election rally election campaign project sangaba amadi project jatra hunbana chingbada kok thadaduna leitholiba sidi hauji tholiba Manipur gi kalup ani gi irang asida maraiba thiduna leikhidraba miyoi singi imungsing landa mapureba leikhidraba singdugi maraiba thirbi isel sing mayum makai lanthum maina tumna chakraba miyoi singi imungsing kun kaya kuntak lansiduna mayum makai thadokuna lanjinaduna hauji sarkar gi relief camp singda yamna wana mapunsi leliba aikhoi Manipur gi parja lising humfurum gi miyam sigi minungsi awa ana langi sena khol singbudi sargi foreign tour election rally campaign project jatra humba jat sangabana singbagi thoram singsida saruk yarubaduna hena maru oi haida tapani masinate sar ayak Indian citizen ama oina amadi Manipur gi parja ama oina sarbo sathina warwi amadi thamoi shokna sarbo ayhangna ninda tawjeri aroibada oina honorable PM Sahib ayhakna wahang asimatanga hangjeri sar aikhoi Manipur gi parja singsibu sar gi Indian citizen ama natraga aikhoi Manipuri singsibu sarna foreigner ama oina khanbirabra matang ai sinjarege thank you yamna phajaba wareng ama sukudol tambire losilakpajida sarna yam nuwaije sar thagachari pare sa bare miss samjarege malem lai me oinamna kuire udaba na haibire aduga toina lakpiyu unanaba khara marakta sibu hairadrane hairaroisi aingondo oiramni nangondo oiramni aingondo oiramni ba Ranini ngom taram nong sari Santi Laishram thagachari nene Helen Kelvin Laishram thagachari Santi Laishram Bishesor Thangjam Sar taram nong chari loire telen hanse loire Mislimla mimicry matem ta tawbiramudana mayamse noktana tumin hangido sin kari dialogue no nok toisibu kari no adudi aiju khangde swaidai nate mislimla da paung kangkai dai ne ai yu ngawi matang ganjang ngawi matang do sarake ko paung kangkai dagi haiba hai kaino phajana hayune kangkai dagi ne samu bogi machan no pe adano ne samu bogi ai phajana chumna hayune nangba ko paung kaino toisibu kai haibano ne samu wa haibdine
English dah haragana white elephant Hindi dah haragana सफेद हाथी कोई न पोंजे लड़ी कम दत्त मक्तर को कोई न खो ไอ้งวดงตักเฉลยนี่ตัวเจ้ไฮอีปุ่งว่าเจ้าบ้าทางปากตุปโรยชิงไก่พายตรงนี้ทางปากเลยสวยเลยตัวเจ้ทางปากชามูมาบ่ให้ก็ไก่นมจริงๆไงชามูมามวยปะบัวไก่ตัวเรมวยปะบัวเฮ้ยเจ้sport minister की नुपी ओइरा दिसे जे sports की dress से कदबा हां सिखांगबो से sports की dress से कदबा कनी नो मोय पाबुंग ना तोबि दसिबो हां से agriculture की minister की ओइरा दिसे फौजरोंग एक पथांगोन एक पसे से सेट कदबा कया दने ओने लाइडिंग ना बना ता हाइद्रगा मस्टर मिनिस्टर ओइदरि नि ना मस्टर फेन फकपो कय दो ओ मोय पाबुंग लेबि हरो आइ से सक्रगे कया दनोने मसिबो 사모마 이제 쾅띠니 떨리지 뭐이 바보 꼼다비로 페는지 팍도기 떨리지 까이도이노 시보 아욤나 매암나 레이바 꼼다로 살라슬로 헤이 힝샤비 낭능어메고 낭능어메 살라슬로 아이기 셋나부터 부토로 까다이도 힝샤비 낭능어메고 라와이 땅땅하다나 세 시세슬로 욤다 레이바 드레스니 세 미니스터 아마기 드레스 다테 시홍도 이슈포 사나바 미니스터 오이라미나 시 이슈포 사나로이나 셋바 드레스 셋까다바니바 마시 힝샤비야 낭능어메고 낭능어메가 시디 오 살라슬라 오 알루만보 이제 건토 좀 중고 고비대 해 우다바이니 카레 안 고슬루 लीला यावगदबनी मसिगी निंगथेम बलाइ श्रमजिनने खतसिलकबजिनने पंकाते हे खतले कमाइ तौबनु खंगदे कौरबनी जोया कोन्थौजम जोया नते जया कौबी बजी बोय सुमदा कौबी जे नंग कमेंट दो पिरानी ने वरौगन गिबसिना निने समजे सबम शांति तराम नोचरी मैडम हेरोजित सर अमदी मैडम हेरोजित मैडम हेरोजित सर मैडम एंग बी अमदी सर हेरोजित है ओना नेबा अदुम अमु ओना बै वाइ देवन तौरानो ऐना ओना मयामदा कइनोमा अखोइगी अैना लाना पाउ संदोखिबम लैरे अदो ngasi amta sengdok charamge sengdok ngaire tarage लाना पाउ संदोखरेबा कनागुबनदी अदो हौजिपुदी मतम नतबनिना अदुगी मयाम तौबदी तौरमोरइ खल्लेबा कोइगी कई हाइनी सोइबदाबको याम तेन सोइबा इजे खजिरा की खुसोइ नतबम सोइबा याम तेन सोइबदुबु हाइबदुबु इकाइजरे हाइदोरोइजे खंगदे हाइदे हाइदोमगेको हौदो अममनिना होरेन मंगदा सामु तानने बामु सिमाइ तौबने अइना नोमा मिसनिम लासु निंजिंगम बया हाइयेनगा हंगामनागा योमगा चाबो याम हावे ग्यान ताब्रा मिसनिम ला हाइयेनगा हंगामनागा इरोला चाबो हावे नते योमगा चाबो हावे ना हाइबा बनान लानगी बनेबा मधु हाइयेनगा हंगामनागा हाइबनते हाइयेनगा येंदे मनागा हाइगदबा अदैदे हंगामना हाइदोखिबा अदा हाइदे अखोइना हाइबसे मयामने हेक्ता थाजाबसी थाजाबी अदै चुमना दुम खनबीदनाको अदा लाना पाउथोखिबा पाउजेल दुना हाइतारेको कइनुने हंगामनागा हाइयेनगा चाबा हावेना हाइगेमते येंगेगा टेस्ट तौबगा लेरमगदरा पाखलेबा मैम टेस्ट तौबगा यावबी ब्रो अदा हौजिंग मतमदिना तमनिना तौरमदौदी मानद्रे थागचरी निने नौरेम इबेमहन निने हेले तौजम रोलिन मेरा थागे सनारे इसै मते हम सकपिरमो हायेंग सकजरगे होय अदुम हौजिंग म्यूजिक आउदस जाय मेरा थागे हायरागा इना सनारे हायरासु दुम याय के दरगे खुंबा मेरा थागी सनारे मारक सीदा सनालैबा मणिपुरगी
ꯆꯥꯛꯀꯧꯖꯕ ꯊꯥꯁꯤꯗ ꯍꯔꯥꯎꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯆꯕ ꯊꯥ ꯍꯔꯥꯎꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯆꯕ ꯊꯥ ꯂꯦꯞꯄꯣ ꯂꯦꯞꯄꯣ ꯁ꯭ꯋꯥꯏꯗ ꯌꯥꯍꯜꯂꯁꯤ ꯌꯥꯈ꯭ꯔꯦ ꯌꯥꯈ꯭ꯔꯦ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯔꯦꯅ ꯍꯥꯏꯔꯛꯑꯅꯤ ꯀꯔꯤꯅꯣ ꯁꯂꯥꯡ ꯀꯂꯣꯟ ꯊꯨꯒꯥꯏꯔꯦ ꯍꯥꯏꯔꯛꯇꯅꯅꯦ ꯉꯁꯤ ꯇꯧꯔꯁꯦ ꯒꯪꯃꯩ ꯑꯩꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯅꯦꯜꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯗꯥꯏꯂꯣग ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯆꯥꯛꯀꯧ ꯃꯌꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯋꯥꯂꯤ ꯃꯌꯥꯗ ꯃꯌꯥꯝ ꯁꯨꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯤ ꯈꯔ ꯁꯨꯝ ꯋꯥꯠꯄꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯧꯖꯔꯛꯀꯅꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯁ ꯈꯔ ꯃꯨꯠꯁꯦ ꯈꯔ ꯃꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯕꯤꯔꯒ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯊꯣꯛꯍꯟꯗꯣꯏꯅꯦ ꯍꯟꯗꯛ ꯃꯤꯁ ꯗꯥꯏꯃꯟ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯣꯝ ꯑꯃꯗꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯕꯤ ꯑꯥꯏ ꯀꯦꯌꯔ ꯈꯥꯡꯉꯕꯣꯛ ꯕꯖꯥꯔ ꯑꯣꯄꯣꯖꯤꯠ SBI ATM ꯕꯨꯠ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:30 ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯖꯔꯤ ꯐ꯭ꯔꯦꯝ ꯑꯃꯗꯤ ꯂꯦꯟꯁꯇ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 1,900ꯗ ꯗꯤꯋꯥꯂꯤ ꯑꯃꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅ ꯑꯣꯐꯔ ꯄꯤꯖꯔꯤ ꯌꯥꯏꯐꯕꯤ ꯑꯥꯏ ꯀꯦꯌꯔ ꯈꯥꯡꯉꯕꯣꯛꯀꯤ ꯆꯍꯤ 6 ꯁꯨꯔꯛꯄꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯑꯃꯗꯤ ꯗꯤꯋꯥꯂꯤ ꯑꯃꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯐ꯭ꯔꯦꯝ ꯑꯃꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯦꯟꯁ ꯈꯨꯗꯤꯡꯃꯛꯇ ꯂꯨꯄꯥ 1,900ꯗ ꯑꯣꯐꯔ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯂꯩꯕ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕ꯭ꯔꯥꯟꯆ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕꯁꯨ ꯆꯞ ꯃꯥꯟꯅꯅ ꯄꯤꯖꯔꯤ ꯑꯗꯣꯝꯒꯤ ꯃꯤꯠ ꯌꯦꯡꯕꯒꯤꯗꯃꯛ ꯃꯤꯠ ꯌꯦꯡꯕꯒꯤ ꯑꯌꯦꯡꯃꯟ ꯂꯧꯖꯔꯣ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯌꯨ 6909150320 ꯑꯃꯨꯛ ꯍꯟꯅ 6909150320 ꯌꯥꯏꯐꯕꯤ ꯑꯥꯏ ꯀꯦꯌꯔ ꯈꯥꯡꯉꯕꯣꯛ ꯕꯖꯥꯔ ꯑꯣꯄꯣꯖꯤꯠ SBI ATM ꯑꯃꯗꯤ ꯌꯥꯏꯐꯕꯤ ꯑꯥꯏ ꯀꯦꯌꯔ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯕ꯭ꯔꯥꯟꯆ ꯍꯥꯡꯗꯣꯛꯆꯔꯤ ꯑꯥꯌꯨꯁ ꯍꯤꯂꯤꯡ ꯄꯣꯏꯟꯠ ꯑꯥꯔꯃꯅꯤ ꯕꯤꯜꯗꯤꯡ ꯄꯥꯈꯪ ꯂꯥꯄꯝ ꯄꯔꯦꯡ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏ ꯃꯐꯝ ꯑꯁꯤꯗ ꯑꯥꯌꯨꯁꯀꯤ ꯂꯥꯌꯦꯡꯕ